ꯃꯗꯨ ꯅꯤꯡꯊꯝꯊꯥꯒꯤ ꯌꯥꯝꯅ ꯏꯪꯈ꯭ꯔꯕ ꯅꯣꯡꯁꯨ ꯊꯤꯠꯂꯤ ꯆꯨꯔꯛꯄ ꯑꯍꯤꯡ ꯑꯃꯅꯤ꯫ ꯂꯟꯆꯦꯟꯕꯤ ꯃꯥꯒꯤ ꯗ꯭ꯔꯦꯁꯤꯡ ꯇꯦꯕꯜ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯊꯦꯠꯂꯤꯕ ꯗ꯭ꯔꯤꯝ ꯀꯦꯆꯔ ꯑꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯃꯔꯧ ꯂꯩꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯅꯤ꯫ ꯀꯔꯤꯕꯨ ꯍꯥꯏꯔꯤꯕ, ꯀꯔꯤꯕꯨ ꯄꯦꯟꯗꯕꯒꯤ ꯄꯥꯎꯗꯝꯕꯨ ꯇꯝꯂꯤꯕ, ꯑꯗꯨꯛ ꯃꯨꯟꯅ ꯑꯗꯨꯛ ꯅꯤꯡꯉꯝꯗ ꯌꯦꯡꯂꯤꯕꯗꯤ꯫ ꯄꯤꯔꯥꯡ ꯃꯍꯥꯛꯁꯨ ꯃꯇꯦꯡ ꯄꯥꯡꯂꯤꯕ꯭ꯔꯥ? ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤꯕ ꯑꯗꯨ ꯄꯨꯛꯅꯤꯡ ꯃꯥꯁꯨ ꯇꯨꯃꯤꯟꯅ ꯐꯥꯊꯧ ꯌꯥꯔꯛꯇ꯭ꯔꯕꯗ ꯄꯦꯟꯗꯕꯕꯨ ꯊꯝꯂꯤꯕ꯭ꯔꯥ? ꯃꯔꯣꯜ ꯊꯣꯛꯇ꯭ꯔꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯗꯨꯛ ꯋꯥꯔꯧꯅ ꯇꯝꯂꯤꯕꯅꯣ? ꯇꯥꯂꯝ ꯌꯥꯟꯕ, ꯑꯩꯈꯣꯏꯒꯤ ꯑꯦꯅꯤꯚꯔꯁꯔꯤꯒꯤ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯊꯝꯒꯦ ꯀꯟꯅ ꯁꯦꯝꯖꯔꯤꯕ ꯈꯨꯗꯣꯜꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦꯀꯣ꯫ ꯑꯩꯒꯤ ꯅꯥꯛꯇ ꯁꯨꯝ ꯂꯩꯕꯁꯤ ꯃꯥ ꯅꯨꯡꯉꯥꯏꯇꯕ ꯃꯥꯜꯂꯤ꯫ ꯃꯥꯅ ꯅꯪꯕꯨ ꯌꯥꯝꯅꯁꯨ ꯋꯥꯔꯧꯏ ꯍꯥꯏꯌꯦ꯫ ꯃꯤꯠꯐꯝ ꯍꯣꯡꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯆꯣꯏꯔꯣꯜ ꯑꯃꯒꯨꯝ ꯆꯤꯟꯕꯥꯜꯗꯗꯤ ꯄꯦꯟꯗꯅ ꯑꯗꯨꯃꯛ ꯁꯣꯜꯂꯤ꯫ ꯄꯨꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯑꯋꯥꯕ ꯊꯃꯣꯏꯗꯨ ꯈꯥꯝꯖꯦꯟ ꯃꯥꯒꯤ ꯀꯥꯡꯊꯣꯜ ꯆꯩꯈꯣꯛ ꯑꯗꯨꯗ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯄꯥꯏꯔꯒ ꯃꯀꯣꯛꯇꯣ ꯍꯥꯏꯐꯦꯠ ꯉꯥꯊꯩ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯃꯍꯥꯛꯇꯤ ꯂꯦꯞꯄꯣ ꯍꯥꯏꯕ ꯌꯥꯗꯦ, ꯀꯞꯀꯅꯨ ꯍꯥꯏꯅꯁꯨ ꯈꯥꯝꯕ ꯉꯝꯗꯦ꯫ ꯑꯗꯨꯃꯛ ꯄꯤꯔꯥꯡ ꯑꯗꯨ ꯈꯖꯥꯏꯊꯛꯇ ꯆꯗꯨꯝ ꯁꯤꯟꯊꯩ꯫ ꯆꯩꯅꯥ ꯃꯁꯤꯡ ꯀꯌꯥ ꯈꯥꯡꯅ ꯂꯦꯜꯂꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤ ꯃꯊꯧꯗꯨ ꯃꯄꯨꯛꯅꯤꯡ ꯆꯪꯕꯤꯅꯤ꯫ ꯑꯍꯤꯡꯗ ꯐꯅ ꯇꯨꯝꯗ꯭ꯔꯒꯁꯨ, ꯆꯩꯅꯥꯅ ꯐꯅ ꯌꯣꯝꯂꯕꯁꯨ, ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯊꯧ ꯇꯧꯖꯔꯝꯂꯒ ꯍꯣꯕꯦ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯟꯆꯦꯟꯕꯤ ꯃꯥ ꯃꯁꯥꯁꯦ ꯃꯣꯜ ꯑꯃꯒꯤ ꯃꯄꯨ ꯑꯣꯏꯕꯇ ꯅꯠꯇꯅ ꯕꯤꯖꯤꯅꯦꯁ ꯃꯆꯥ ꯇꯧꯔꯒ ꯃꯤꯒꯤ ꯃꯇꯦꯡ ꯀꯌꯥꯁꯨ ꯄꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯊꯕꯛꯇ ꯌꯥꯝꯅ ꯆꯤꯜꯍꯥꯎ ꯊꯤꯔꯝꯗꯦ꯫ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯂꯟꯆꯦꯟꯕꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ, ꯃꯥꯏꯊꯣꯡꯗꯅ ꯌꯥꯝꯅ ꯆꯝꯇꯛꯅ ꯀꯦꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ꯫ ꯃꯥꯒꯤ ꯑꯇꯣꯞꯄ ꯃꯒꯨꯟ ꯍꯥꯏꯔꯒꯗꯤ ꯃꯥꯏꯊꯣꯡꯗ ꯑꯋꯥꯕ ꯀꯌꯥꯕꯨ ꯂꯣꯠꯂꯒ ꯊꯝꯕ ꯉꯝꯂꯤꯕ ꯃꯤꯅꯣꯛ ꯑꯗꯨꯅꯤ꯫ ꯃꯥꯒꯤ ꯀꯥꯔ ꯑꯗꯨ ꯐꯖꯅ ꯄꯥꯛ ꯇꯧꯔꯝꯂꯒ ꯑꯣꯐꯤꯁ ꯃꯅꯨꯡꯗ ꯆꯪꯂꯛꯄꯅꯤ꯫ ꯐꯖꯔꯕ ꯁꯕꯥꯟ ꯑꯗꯨꯗ ꯁꯦꯠꯂꯛꯂꯤꯕ ꯁ꯭ꯀꯥꯏ ꯕ꯭ꯂꯨ ꯃꯆꯨꯒꯤ ꯁꯥꯔꯤ ꯃꯆꯨ ꯑꯗꯨꯒ ꯃꯉꯣꯟꯗꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯨꯅꯖꯩ꯫ ꯀꯅꯥꯁꯨ ꯃꯤꯠꯐꯝ ꯍꯣꯡꯅꯤꯡꯗꯕ ꯁꯛꯇꯝꯅꯤ꯫ ꯁ꯭ꯇꯥꯐꯁꯤꯡ ꯑꯗꯨꯁꯨ ꯃꯥꯅ ꯆꯪꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗ ꯌꯦꯡꯂꯛꯂꯒ ꯍꯥꯏꯔꯛꯏ, "ꯒꯨꯗ ꯃꯣꯔꯅꯤꯡ ꯃꯦꯝ." ꯂꯟꯆꯦꯟꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯑ ꯚꯦꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯑꯦꯚ꯭ꯔꯤꯋꯥꯟ." ꯑꯁꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯂꯛꯂꯒ ꯙꯛ ꯐꯝꯊꯩ꯫ ꯃꯃꯤꯠꯇꯨ ꯁꯦꯀꯦꯟ ꯑꯃ ꯑꯅꯤ ꯎꯏꯁꯤꯜꯂꯒ ꯁꯣꯔꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ, ꯑꯗꯨꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯁꯤꯁꯇꯦꯝ ꯑꯗꯨ ꯄꯥꯏꯔꯒ ꯃꯊꯧ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯕꯣꯕꯣꯏꯅ ꯃꯥꯒꯤ ꯀꯥꯒꯤ ꯋꯥꯏꯠ ꯃꯤꯅꯤ ꯕꯣꯔꯗ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯄ꯭ꯂꯥꯟ ꯏꯁꯤꯜꯂꯤꯕ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯍꯥꯏꯔꯛꯄꯅꯤ, "ꯕꯣꯕꯣꯏ, ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯁꯥꯕ ꯑꯝꯇ ꯊꯛꯀꯦ." "ꯐꯅꯤ ꯃꯦꯗꯥꯝ." ꯂꯟꯆꯦꯟꯕꯤ ꯑꯣꯐꯤꯁꯇꯒꯤ ꯍꯜꯂꯛꯂꯕꯁꯨ ꯃꯥꯒꯤ ꯊꯕꯛꯇꯤ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯐꯠ ꯍꯣꯡꯗꯣꯛꯂꯒ ꯏꯃꯨꯡ ꯃꯅꯨꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯒ ꯆꯥꯏꯔꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯁꯥꯎꯔꯞ ꯇꯧꯅ, "ꯑꯁ, ꯌꯨꯝꯅꯦ ꯀꯥꯏꯅ ꯂꯣꯏꯁꯤꯜꯂꯤꯈꯩ ꯂꯣꯏꯕ ꯅꯥꯏꯗꯦ, ꯑꯗꯨꯝ ꯆꯥꯏꯔꯒ ꯂꯩ ꯇꯧꯔꯤꯁꯦ꯫ ꯃꯌꯥꯝꯁꯦ ꯀꯔꯝ ꯀꯥꯟꯗ ꯇꯧꯗꯣꯏꯅꯣꯕ? ꯀꯩꯝꯇ ꯇꯧꯗꯕꯩ ꯇꯥꯏꯞꯇꯅꯦ ꯃꯆꯤ ꯃꯣꯠꯂꯒ ꯑꯗꯨꯝ ꯂꯩ." ꯃꯆꯤꯟꯗꯨ ꯄꯩꯔꯞ ꯇꯧꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯎꯪꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯤ ꯊꯕꯛ ꯃꯐꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯖꯔꯒꯁꯨ ꯃꯥꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐꯇ ꯌꯥꯝꯅ ꯇꯣꯡꯉꯥꯜꯂꯤ꯫ ꯃꯌꯨꯝꯒꯤ ꯑꯇꯣꯟꯕꯤꯁꯨ ꯑꯣꯏꯕꯒ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯇꯧꯖꯕ ꯑꯃꯗꯤ ꯌꯥꯎꯔꯤ꯫ ꯆꯥꯛꯈꯨꯝꯗꯒꯤ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯒ ꯀꯥꯗ ꯆꯪꯂꯛꯄꯅꯤ꯫ ꯃꯥꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯔꯒ ꯌꯦꯡꯂꯨꯕꯗ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯕ ꯑꯗꯨꯗ, "ꯁꯅꯥꯊꯣꯏꯅꯤꯅꯦ, ꯄꯛꯇꯕꯤꯁꯦ." ꯀꯣꯜ ꯕꯦꯛ ꯇꯧꯁꯤꯜꯂꯤ꯫ ꯀꯣꯜꯗꯨ ꯔꯤꯁꯤꯚ ꯍꯦꯛ ꯇꯧꯔꯛꯄꯒ ꯁꯅꯥꯊꯣꯏ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯅꯪꯗꯦ꯫ "ꯀꯩꯗꯧꯕꯩ ꯇꯧꯔꯛꯏꯅꯣ ꯀꯣꯜꯁꯤꯕꯣ? ꯃꯦꯁꯦꯁꯀꯗꯣ ꯍꯜꯂꯛꯀꯅꯤ ꯈꯪꯗ꯭ꯔꯒ ꯂꯥꯁꯇ ꯈꯟꯕꯤꯕꯤꯒ ꯁꯥꯔꯒꯅꯦ ꯇꯧꯕꯤꯔꯛꯑꯅꯨ ꯌꯥꯔꯦ꯫ ꯌꯥꯔꯦꯗꯤ ꯌꯥꯔꯦ, ꯊꯝꯃꯣ." ꯈꯣꯟꯖꯦꯜꯗꯤ ꯀꯩꯁꯨ ꯀꯟꯈꯠꯂꯨꯗꯦ, ꯑꯗꯨꯕꯨ ꯃꯥꯗꯤ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯅꯣ ꯄꯪꯉꯥꯡꯗ ꯉꯥꯡꯂꯤ꯫ ꯃꯁꯥꯒꯤꯅꯤ, ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯂꯟꯆꯦꯟꯕꯤꯗꯤ ꯌꯥꯝꯅ ꯋꯥꯔꯧ ꯆꯥꯎꯒꯟꯕꯅꯤ꯫ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡꯗꯁꯨ ꯋꯥꯔꯤ ꯁꯥꯕꯗ ꯈꯔ ꯀꯦꯅ ꯃꯧꯅ ꯑꯗꯨꯃꯛ ꯁꯥꯎꯖꯕꯅꯤ꯫ ꯋꯥꯔꯧ ꯄꯨꯔꯧ ꯊꯨꯒꯜꯂꯤ ꯃꯇꯤꯛ ꯌꯥꯝꯅꯁꯨ ꯀꯞꯀꯜꯂꯤ꯫ ꯀꯩꯁꯨ ꯅꯠꯇꯕ ꯃꯔꯝ ꯃꯆꯥ ꯑꯃꯒꯤꯁꯨ ꯄꯪꯀꯞꯇ ꯀꯞꯄꯤ꯫ ꯁꯥꯎꯔꯤꯕꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯁꯅꯥꯊꯣꯏꯗꯤ ꯅꯣꯛꯅꯤꯡꯅ ꯈꯥꯡꯂꯤ꯫ "ꯑꯣ, ꯌꯥꯗꯗꯧꯔꯤꯅꯦ ꯃꯤ ꯋꯥꯔꯧ ꯆꯥꯎꯕꯤ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯒꯤꯕꯨ ꯆꯦꯛꯁꯤꯜꯂꯛꯑꯒ ꯅꯪ ꯅꯠꯇꯅ ꯀꯅꯥ ꯂꯩꯔꯤꯒꯦꯅꯦ? ꯑꯩꯁꯨ ꯌꯨꯝꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝꯁꯦ ꯅꯪꯅ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ꯫ ꯌꯥꯗꯗꯅ ꯇꯧꯔꯤꯅꯤ ꯁꯤ꯫ ꯁꯥꯎꯔꯨꯅꯨ ꯃꯤ ꯅꯪꯕꯣ."
ꯅꯪꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗꯣ ꯑꯩ ꯑꯝꯇ ꯇꯥꯅꯤꯡꯗꯦ ꯑꯁꯦꯡꯕꯩ ꯇꯥꯅꯤꯡꯗꯦꯕ ꯑꯁ ꯅꯪꯁꯦ ꯄꯨꯔꯥ ꯕꯦꯔꯥꯅꯤꯀꯣ ꯐꯔꯦꯁꯦ ꯅꯪ ꯁꯥꯎꯅꯤꯡꯉ ꯁꯥꯎꯖꯧ ꯏꯕꯥꯅꯤ ꯀꯩ ꯅꯨꯃꯤꯠꯇ ꯊꯦꯡꯅꯁꯤꯒꯦ ꯍꯥꯏꯔꯣ ꯂꯟꯆꯦꯟꯕꯤ ꯃꯆꯤꯟꯗꯣ ꯐꯩꯔꯞ ꯐꯩꯔꯞ ꯇꯧꯗꯨꯅ ꯈꯨꯝꯂꯩ ꯅꯪꯅ ꯄꯨꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯌꯥꯏ ꯑꯩꯕꯨꯗꯤ ꯃꯤꯔꯦꯝꯅꯤꯅ ꯏꯌꯥ ꯌꯥꯏ ꯑꯍꯣ ꯐꯔꯦꯁꯦ ꯏꯕꯥꯅꯤꯒꯤ ꯄꯨꯟꯐꯝꯗꯣ ꯑꯗꯨꯗ ꯍꯟꯗꯛꯀꯤ ꯋꯤꯀꯦꯟꯗꯅꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯂꯥꯛꯑꯣ ꯑꯩ ꯉꯥꯏꯕꯤꯔꯝꯃꯒꯦ ꯍꯟꯗꯛꯇꯤ ꯁꯤ ꯑꯁꯦꯡꯕꯅꯦꯕ ꯅꯪ ꯁꯥꯎꯗꯅꯕ ꯑꯩ ꯉꯥꯏꯔꯝꯒꯦꯀꯣ ꯂꯟꯆꯦꯟꯕꯤ ꯃꯃꯤꯠꯀꯗꯨ ꯂꯪꯊꯣꯛꯂꯒ ꯀꯔꯤꯒꯤ ꯋꯤꯀꯦꯟ ꯉꯁꯤ ꯃꯟꯗꯦꯅꯤ ꯍꯣꯏꯕ ꯌꯥꯗꯕꯩꯅꯤ ꯀꯩꯗꯧꯔꯒꯦ ꯐꯔꯦ ꯌꯥꯔꯦ ꯋꯥꯍꯩꯗꯨ ꯈꯛ ꯍꯥꯏꯔꯝꯂꯒ ꯐꯣꯟꯗꯨ ꯑꯃꯨꯛ ꯀꯛꯈꯤ ꯁꯅꯥꯊꯣꯏ ꯐꯣꯟ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯁꯤ ꯅꯨꯄꯤꯁꯤꯗꯤꯕ ꯋꯥꯍꯩꯗꯨ ꯍꯥꯏꯔꯝꯂꯒ ꯁꯅꯥꯊꯣꯏꯗꯨ ꯑꯉꯥꯡ ꯇ꯭ꯌꯨꯁꯟ ꯇꯧꯅꯕ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯂꯟꯆꯦꯟꯕꯤ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯛꯄ ꯍꯧꯃꯤꯟ ꯀꯥꯃꯤꯟꯅꯔꯛꯄ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯂꯟꯆꯦꯟꯕꯤꯅꯁꯨ ꯁꯅꯥꯊꯣꯏꯕꯨ ꯌꯥꯝꯅ ꯈꯟꯖꯔꯝꯃꯤ ꯑꯗꯨꯒ ꯁꯅꯥꯊꯣꯏꯁꯨ ꯌꯥꯝꯅ ꯁꯨꯕ ꯅꯣꯝꯕ ꯇꯟꯗꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯁ꯭ꯀꯨꯜꯗꯁꯨ ꯇꯣꯄꯔ ꯑꯣꯏꯔꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯟꯆꯦꯟꯕꯤ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯔꯨꯞꯀꯤ ꯄꯩꯁꯥ ꯑꯃꯨꯛ ꯈꯣꯝꯖꯤꯟꯕ ꯆꯠꯂꯤ ꯆꯦ ꯁꯣꯅꯤꯌꯥ ꯉꯁꯤ ꯃꯔꯨꯞ ꯇꯥꯏꯌꯦ ꯏꯆꯦꯅ ꯐꯣꯟ ꯄꯥꯏꯃꯟꯗꯕꯗꯨꯗ ꯑꯩ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯆꯔꯕꯅꯤ ꯑꯁ ꯅꯪ ꯂꯥꯛꯏꯁꯦ ꯐꯔꯦ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯪꯅ ꯈꯔ ꯈꯔ ꯍꯥꯏꯕꯤꯔꯛꯑꯣ ꯑꯩꯁꯨꯅꯦ ꯆꯥꯁꯤꯅ ꯍꯦꯛꯇ ꯐꯣꯟꯁꯦ ꯄꯥꯏꯕꯁꯤꯗ ꯃꯄꯥꯒꯤ ꯀꯣꯜ ꯂꯥꯛꯄ ꯐꯥꯎꯕ ꯄꯥꯏꯗꯕꯒꯤꯅꯦ ꯏꯁꯧ ꯂꯥꯡꯅꯕꯗ ꯂꯣꯏꯔꯕꯅꯤ ꯑꯍꯣꯏ ꯏꯆꯦ ꯑꯩ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯒꯦ ꯏꯆꯦ ꯈꯣꯏꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯑꯩꯒꯤ ꯃꯔꯨꯞꯀꯁꯦ ꯍꯧꯕ ꯉꯝꯖꯔꯤꯅꯤ ꯇꯧꯗ꯭ꯔꯗꯤ ꯀꯔꯤꯅꯣꯅꯦ ꯑꯉꯥꯎꯕꯤꯁꯤꯗꯤ ꯂꯟꯆꯦꯟꯕꯤꯗꯨ ꯁꯅꯥꯊꯣꯏ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯐꯝ ꯑꯗꯨꯗ ꯁꯅꯥꯊꯣꯏ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯒꯤ ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯀꯔꯤ ꯀꯔꯤꯅꯣ ꯂꯩꯔꯒ ꯍꯔꯥꯎ ꯍꯔꯥꯎꯅ ꯁꯅꯥꯊꯣꯏꯕꯨ ꯎꯅꯕ ꯂꯥꯛꯂꯤ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯔꯛꯄꯒ ꯀꯩꯅꯣ ꯗꯝ ꯀꯨꯏꯔꯤꯗꯨꯕꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯅ ꯉꯥꯏꯔꯛꯏꯁꯦ ꯈꯪꯕ꯭ꯔꯥ ꯉꯥꯏꯕꯩ ꯋꯥꯕꯗꯣ ꯑꯣ ꯅꯪꯗꯤ ꯂꯃꯟ ꯈꯨꯝꯃꯤꯕ ꯑꯣꯏꯔꯦ ꯌꯥꯔꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯔꯦꯁꯇꯨꯔꯦꯟ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯑꯗꯨꯃꯛ ꯄꯨꯜꯂꯒ ꯑꯋꯥ ꯑꯅꯥ ꯇꯥꯟꯅꯔꯤꯕꯅꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅꯁꯨ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯅꯣꯏ ꯑꯅꯤ ꯂꯥꯛꯑꯕꯣ ꯆꯪꯉꯣ ꯆꯪꯉꯣ ꯅꯣꯏ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯎꯅꯤ ꯅꯣꯏꯕꯣ ꯅꯣꯏ ꯑꯅꯤ ꯂꯥꯛꯇꯕꯁꯤ ꯏꯅꯦꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯏꯆꯥꯅꯨꯄꯤꯒ ꯌꯥꯎꯖꯗ꯭ꯔꯦ ꯑꯩꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯕꯅ ꯑꯍꯩꯅꯦ ꯂꯥꯛꯀꯦ ꯑꯗꯨꯝ ꯁꯤ ꯅꯨꯄꯤꯁꯦ ꯃꯥꯅ ꯁꯪꯗꯦ ꯁꯪꯗꯦꯅ ꯑꯗꯨꯝ ꯍꯥꯏꯔ ꯂꯩꯔꯤꯅꯤ ꯍꯩꯃꯥ ꯍꯩꯃꯥ ꯃꯥ ꯁꯪꯗ꯭ꯔꯁꯨ ꯅꯪꯗꯤ ꯑꯗꯨꯝ ꯂꯥꯛꯎꯅꯦ ꯅꯤꯅꯦ ꯂꯩꯔꯤꯁꯤꯗꯤ ꯐꯝꯃꯨ ꯐꯝ ꯆꯥꯅꯕ ꯄꯨꯊꯣꯛꯍꯜꯂꯛꯑꯒꯦꯀꯣ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯁꯅꯥꯊꯣꯏ ꯆꯥꯗꯣ ꯊꯛꯅ ꯊꯛꯅ ꯃꯈꯥ ꯇꯥꯔꯛꯄꯅꯤ ꯂꯟꯆꯦꯟꯕꯤ ꯅꯪ ꯄꯩꯁꯥꯒ ꯂꯩꯒꯗ꯭ꯔꯣ ꯍꯟꯗꯛꯇꯤ ꯌꯨꯝ ꯂꯣꯏꯁꯤꯟꯕꯒ ꯀꯩꯒ ꯊꯣꯛꯂꯛꯄ ꯑꯝꯇ ꯂꯦꯝꯗ꯭ꯔꯤ ꯒꯥꯔꯤꯒꯤ ꯂꯣꯟ ꯍꯨꯟꯕꯗ ꯄꯩꯁꯥꯕꯨꯗꯤ ꯂꯩ ꯑꯗꯣ ꯑꯩꯒꯤꯗꯤ ꯑꯝꯇ ꯅꯠꯇꯦ ꯃꯔꯨꯞꯀꯤ ꯃꯤꯅ ꯄꯤꯁꯜꯂꯛꯄ ꯑꯦꯀꯥꯎꯟꯠꯁꯦ ꯐꯨꯜꯅꯤ ꯑꯍꯣꯏ ꯑꯩꯒꯤ ꯈꯔꯕꯨꯗꯤ ꯌꯥꯎꯏ ꯅꯪ ꯀꯌꯥꯃꯨꯛ ꯄꯥꯝꯃꯤꯅꯣ ꯑꯌꯥꯎꯕꯈꯩ ꯂꯣꯏ ꯊꯥꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟꯒꯤ ꯃꯦꯅꯦꯖꯇꯤ ꯀꯅꯥꯅ ꯇꯧꯕꯤꯗꯣꯏꯕ ꯑꯗꯨꯅ ꯑꯩꯅ ꯅꯉꯣꯟꯗ ꯄꯤꯔꯒ ꯂꯣꯏꯔꯦꯗꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯁꯤꯜꯂꯛꯄꯒ ꯂꯟꯆꯦꯟꯕꯤꯁꯨ ꯃꯌꯨꯝ ꯍꯜꯂꯛꯂꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯍꯤꯞꯄꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯌꯦꯡꯉꯤ ꯅꯣꯇꯤꯐꯤꯀꯦꯁꯟꯗ ꯆꯪꯈꯣꯟꯕꯒꯤ ꯐꯣꯂꯣ ꯔꯤꯀ꯭ꯋꯦꯁ ꯂꯥꯛꯄꯗꯨ ꯎꯕꯗ ꯂꯟꯆꯦꯟꯕꯤ ꯈꯪꯂꯞꯅ ꯁꯤꯗꯤ ꯔꯦꯁꯇꯨꯔꯦꯟꯒꯤ ꯏꯅꯦ ꯍꯣꯏꯗ ꯍꯦꯛ ꯍꯦꯛ ꯊꯣꯛꯂꯛꯄ ꯑꯉꯥꯡꯗꯨꯅꯤꯅꯦ ꯀꯨꯏꯊꯥꯗ ꯃꯥꯁꯨ ꯁꯠ ꯐꯣꯂꯣ ꯕꯦꯛ ꯇꯧꯁꯤꯜꯂꯤ ꯐꯅ ꯃꯍꯥꯛꯅ ꯆꯪꯈꯣꯟꯕꯕꯨ ꯃꯁꯛ ꯈꯪꯂꯒꯁꯨ ꯅꯣꯡꯃꯇꯗꯤ ꯀꯧꯅꯔꯨꯕ ꯇꯧꯗꯦ ꯅꯣꯡꯃꯇ ꯃꯥꯒꯤ ꯃꯔꯝꯗ ꯈꯪꯂꯨꯕꯁꯨ ꯇꯧꯗꯦ ꯆꯪꯈꯣꯟꯕ ꯃꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯑꯆꯥꯄꯣꯠ ꯆꯥꯔꯤꯕ ꯔꯦꯁꯇꯨꯔꯦꯟ ꯃꯄꯨ ꯑꯗꯨꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥꯅꯤ ꯆꯪꯈꯣꯟꯕ ꯃꯑꯣꯡ ꯃꯇꯧꯗ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯒꯨꯟ ꯆꯞ ꯆꯥꯅ ꯆꯦꯜꯂꯝꯃꯤ ꯃꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯒ ꯃꯃꯥꯒꯤ ꯔꯦꯁꯇꯨꯔꯦꯟ ꯑꯗꯨ ꯁꯦꯟꯅꯕꯣꯏ ꯀꯩꯑꯣꯏ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ ꯑꯍꯥꯟꯕ ꯂꯟꯆꯦꯟꯕꯤꯕꯨ ꯎꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯏꯀꯣꯏ ꯀꯣꯏꯖꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏꯗ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯈꯔꯗꯤ ꯇꯥꯈꯤꯕꯅꯤ ꯃꯥꯒ ꯂꯣꯏꯅꯅꯤꯡꯕ ꯇꯤꯟꯅꯅꯤꯡꯕ ꯑꯃꯁꯨ ꯃꯤꯀꯨꯞꯇꯨꯗꯒꯤ ꯍꯧꯅ ꯐꯥꯎꯈꯤ ꯃꯔꯝꯗꯨꯅ ꯃꯥꯁꯨ ꯃꯥꯒ ꯅꯛꯁꯤꯟꯅꯕ ꯇꯤꯟꯅꯅꯕ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯤ ꯂꯟꯆꯦꯟꯕꯤꯅ ꯐꯣꯂꯣ ꯕꯦꯛ ꯍꯦꯛ ꯇꯧꯔꯛꯄꯒ ꯆꯪꯈꯣꯟꯕꯗꯤ ꯃꯃꯥꯗꯒꯤ ꯂꯟꯆꯦꯟꯕꯤꯒꯤ ꯉꯁꯥꯏ ꯂꯧꯔꯛꯈꯤꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯟꯅꯣꯟ ꯅꯝꯕꯔ ꯑꯣꯏꯕꯗꯨꯗ ꯂꯟꯆꯦꯟꯕꯤ ꯀꯣꯜꯗꯨ ꯄꯥꯏꯔꯝꯗꯦ ꯑꯗꯨꯕꯨ 3-4ꯔꯛ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯂꯕꯗꯨꯗꯗꯤ ꯑꯀꯣꯟꯕꯗ ꯂꯟꯆꯦꯟꯕꯤ ꯀꯣꯜꯗꯨꯗꯪ ꯄꯥꯏꯈꯠꯂꯒ
ꯀꯩꯝꯇ ꯈꯨꯝꯗꯕꯤ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩ ꯆꯪꯈꯣꯟꯕ ꯂꯠꯂꯤ ꯇꯧꯅ ꯅꯪ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯣ ꯅꯨꯄꯥ ꯑꯣꯏꯖꯔꯒꯁꯨ ꯏꯄꯥ ꯄꯥꯈꯠꯂꯦ ꯃꯁꯥꯗꯣ ꯑꯍꯥꯟꯕ ꯀꯣꯜ ꯄꯪꯇꯧꯗ ꯇꯧꯁꯤꯟꯕꯗꯨꯗꯗꯤ ꯃꯁꯥꯗꯣ ꯄꯥꯈꯠꯂꯤꯕꯅꯤ ꯑꯧ ꯃꯥꯅꯤ ꯀꯅꯥ ꯑꯩ ꯆꯪꯈꯣꯟꯕꯅꯤ ꯑꯩꯒꯤ ꯑꯥꯏꯖꯤꯗꯁꯨ ꯐ꯭ꯔꯦꯟ ꯔꯤꯀ꯭ꯋꯦꯁ ꯊꯥꯖꯈꯤꯕꯅꯤ ꯑꯣ ꯅꯪ ꯑꯣꯏꯔꯦ ꯈꯪꯉꯤ ꯑꯁꯨꯝꯅ ꯂꯦꯟꯖꯦꯟꯕꯤꯅ ꯈꯖꯤꯛ ꯐ꯭ꯔꯦꯟꯂꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯗꯣꯔꯛꯄ ꯑꯗꯨꯗ ꯆꯪꯈꯣꯟꯕꯁꯨ ꯆꯤꯡꯅꯖꯔꯝꯕ ꯀꯌꯥ ꯑꯗꯨ ꯀꯣꯛꯂꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯦ ꯆꯪꯈꯣꯟꯕ ꯃꯊꯟꯇ ꯃꯣꯃꯣꯟ ꯇꯧꯖꯔꯒ ꯃꯆꯤꯟꯗ ꯇꯞꯂꯞ ꯁꯣꯜꯂꯤ ꯂꯦꯟꯖꯦꯟꯕꯤꯁꯦ ꯇꯤꯟꯅꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯧ ꯃꯥꯜꯂꯤ ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯛꯇꯨꯒ ꯌꯥꯝ ꯄꯪꯉꯝꯗꯧꯕ ꯃꯥꯜꯂꯤ ꯃꯤꯠꯅꯧꯗ ꯎꯕ ꯈꯨꯗꯤꯡꯃꯛ ꯑꯁꯪꯕ ꯅꯠꯇꯦ ꯑꯗꯨꯅꯤꯅꯦ ꯅꯨꯡꯗꯥꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝ ꯃꯔꯨꯑꯣꯏꯕ ꯏꯃꯨꯡꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯦꯕꯂꯞꯃꯦꯟꯒꯤ ꯃꯇꯥꯡꯗꯁꯨ ꯃꯄꯥ ꯏꯕꯨꯡꯉꯣ ꯃꯃꯥ ꯏꯕꯦꯝꯃ ꯑꯃꯗꯤ ꯃꯕꯨꯡ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯃꯤ ꯆꯥꯛ ꯏꯁꯤꯡ ꯇꯣꯛꯂꯕ ꯃꯇꯨꯡ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯐꯦꯡꯗꯣꯛ ꯆꯥꯝꯊꯣꯛꯄ ꯂꯣꯏꯔꯝꯂꯒ ꯂꯟꯆꯟꯕꯤꯁꯨ ꯃꯪꯒꯣꯜꯗ ꯊꯣꯛꯂꯛꯂꯒ ꯏꯍꯥꯡ ꯍꯥꯡꯕ ꯅꯣꯡꯗꯣꯜ ꯑꯇꯤꯌꯥꯒꯤ ꯊꯥꯕꯜ ꯃꯉꯥꯜ ꯌꯦꯡꯗꯨꯅ ꯐꯝꯂꯤ ꯑꯁꯨꯛ ꯄꯦꯟꯖꯅ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯤ ꯑꯁꯥꯡꯕ ꯁꯣꯔ ꯑꯃꯁꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯞꯅ ꯁꯣꯟꯖꯩ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯥꯠꯄ ꯑꯃꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯂꯩꯀꯣ ꯄꯤꯔꯥꯡꯅ ꯏꯍꯧꯔꯕ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯇꯥꯔꯛꯇꯅꯕ ꯍꯥꯏꯅ ꯃꯃꯤꯠ ꯑꯅꯤꯗꯨ ꯃꯈꯥꯗ ꯌꯦꯡꯊꯔꯒ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡꯗꯨ ꯆꯤꯟꯊꯔꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯖꯩ ꯂꯟꯆꯟꯕꯤ ꯐꯝꯂꯝꯕꯗꯒꯤ ꯐꯠ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯈꯣꯡꯂꯩ ꯊꯨꯅ ꯆꯪꯂꯛꯂꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯗꯥꯏꯔꯤ ꯑꯗꯨ ꯄ꯭ꯔꯞ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤꯅꯣ ꯌꯥꯝꯅ ꯏꯁꯤꯜꯂꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯒꯨꯂꯤꯗꯨ ꯑꯃꯨꯛ ꯂꯧꯔꯒ ꯐꯠ ꯆꯥꯁꯤꯜꯂꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯐꯝꯂꯒ ꯂꯩꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯊꯣꯏꯒꯤ ꯀꯣꯜ ꯂꯥꯛꯂꯝꯃꯤ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯃꯇꯥꯡ ꯆꯞ ꯆꯥꯔꯦ ꯑꯩ ꯁꯣꯝꯗ ꯑꯩꯒꯤ ꯀꯣꯛ ꯆꯥꯛꯄꯤꯗꯣ ꯑꯃꯨꯛ ꯇꯧꯔꯛꯄꯒꯤ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯉꯝꯗ꯭ꯔꯤ ꯑꯁ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯁꯥꯟꯊꯣꯏ ꯑꯩ ꯌꯥꯝ ꯋꯥꯏꯗ ꯃꯤꯅ ꯈꯜꯂꯨꯔꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯄꯛꯇꯦꯀꯣ ꯌꯥꯝꯅ ꯑꯩꯅ ꯀꯣꯜ ꯇꯧꯔꯛꯏꯁꯦ ꯀꯩꯝꯇꯒꯤ ꯅꯠꯇꯦ ꯑꯩ ꯔꯤꯁꯔꯆ ꯀꯦꯝ ꯑꯃ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛꯀꯤ ꯇꯤꯀꯦꯠ ꯀꯛꯑꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯅꯪꯁꯨ ꯀꯩꯝꯇ ꯈꯜꯂꯨꯅꯨꯁꯦ ꯑꯩꯁꯨ ꯉꯁꯤꯗꯤ ꯁꯥꯊꯤꯅ ꯋꯥꯔꯦ ꯑꯃꯗ ꯑꯃꯨꯛ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯁꯤꯔꯦ ꯏꯕꯦꯝꯃ ꯑꯩꯁꯨ ꯄꯣꯊꯥꯅꯕ ꯇꯧꯔꯒꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯗꯨꯝ ꯈꯟꯖꯤꯜꯂꯒ ꯃꯪꯉꯒ ꯂꯩꯕꯗꯣ ꯑꯗꯨ ꯇꯧꯒꯅꯨ ꯇꯨꯝꯕ ꯊꯦꯝꯃꯨꯀꯣ ꯑꯩꯁꯨ ꯊꯝꯅꯕ ꯇꯧꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯆꯤꯟꯕꯥꯜꯗꯗꯤ ꯑꯗꯨꯝꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯊꯃꯣꯏꯗꯗꯤ ꯋꯥꯔꯧꯕꯒꯨꯝ ꯐꯥꯎꯏ ꯆꯩꯅꯥ ꯑꯃꯒ ꯄꯤꯁꯤꯟꯕꯗꯧꯅꯁꯨ ꯐꯥꯎꯏ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯃꯥꯁꯨ ꯋꯥꯕꯨꯗꯤ ꯋꯥꯖꯔꯕꯅꯤ ꯑꯩꯅ ꯋꯥꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯗꯦꯅ ꯑꯩꯅ ꯋꯥꯔꯤꯁꯤꯕꯨ ꯆꯨꯝꯗꯣꯏꯔꯣ ꯑꯩ ꯋꯥꯔꯧꯐꯝ ꯊꯣꯛꯇꯦꯗ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯟꯕꯗꯅꯤ ꯁꯅꯥꯊꯣꯏ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯌꯣꯝꯁꯤꯜꯂꯒ ꯍꯌꯦꯡꯒꯤ ꯁꯦꯝ ꯁꯥꯔꯤꯉꯩ ꯂꯟꯆꯟꯕꯤꯗ ꯐꯠ ꯆꯪꯂꯦ ꯄꯣꯠ ꯆꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯣ ꯈꯪꯉꯤꯍꯦ ꯅꯪ ꯁꯤꯗꯤꯕ ꯑꯩꯗꯤ ꯃꯤꯍꯨꯟ ꯀꯥ ꯌꯧꯏ ꯂꯋꯥꯏ ꯂꯨꯇꯣꯟ ꯌꯧꯈ꯭ꯔꯦ ꯅꯪꯀꯣ ꯂꯣꯏꯕꯨꯗꯤ ꯂꯣꯏꯁꯤꯜꯂꯦ ꯂꯟꯆꯟꯕꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯤꯊꯛꯀꯩ ꯅꯣꯛꯂꯒ ꯀꯩ ꯆꯥꯅꯔꯤꯒꯦ ꯍꯥ ꯀꯩꯅꯣꯕ ꯅꯪꯅ ꯈꯪꯉꯤꯗꯣ ꯁꯦ ꯑꯥꯗ ꯆꯥꯔꯨꯅꯕ ꯀꯩꯅꯣ ꯈꯔ ꯁꯦꯝꯃꯛꯄꯅꯤ ꯇꯟꯖꯥꯗꯨꯗ ꯇꯣꯝꯊꯤꯟꯁꯨ ꯃꯈꯣꯏꯒꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯒ ꯌꯥꯝ ꯍꯔꯥꯎꯅ ꯀꯧꯖꯔꯦ ꯆꯦ ꯂꯟꯆꯟꯕꯤ ꯅꯪ ꯂꯥꯛꯑꯝꯃꯤꯔꯣ ꯑꯩꯗꯤ ꯆꯤꯀꯟ ꯁꯤꯡꯖꯨꯅꯤꯅ ꯁꯤꯗꯤ ꯆꯤꯀꯟ ꯁꯤꯡꯖꯨꯅꯤꯅ ꯍꯥꯎꯅꯤꯌꯦ ꯁꯤꯗꯤ ꯑꯩꯒꯤꯗꯤ ꯄꯨꯔꯛꯇꯕ꯭ꯔꯣ ꯆꯤꯆꯦ ꯈꯛꯇꯪꯒꯤꯔꯣ ꯏꯕꯥꯅꯤꯒꯤꯗꯤ ꯁꯤꯗ ꯑꯗꯨም ꯆꯥꯍꯧꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯩ ꯄꯨꯔꯛꯀꯦ ꯑꯗꯨꯝ ꯁꯦꯝꯃꯒ ꯀꯩꯝꯇ ꯋꯥꯔꯨꯅꯨꯀꯣ ꯅꯆꯦ ꯂꯩꯔꯤꯁꯤꯗꯤ ꯑꯃꯨꯛ ꯁꯅꯥꯊꯣꯏꯗ ꯑꯣꯟꯁꯤꯜꯂꯒ ꯃꯈꯥ ꯇꯥꯔꯛꯄꯅꯤ ꯑꯗꯣ ꯅꯪ ꯆꯠꯈꯤꯕꯁꯦ ꯑꯩꯗꯤ ꯀꯣꯛꯁꯦ ꯑꯃꯨꯛ ꯆꯥꯛꯈꯤꯗꯣꯏꯅꯤ ꯅꯪꯗꯤ ꯀꯣꯜ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯁꯨꯡꯈꯪ ꯈꯪꯗꯦ ꯃꯦꯁꯦꯖꯁꯨ ꯄꯥꯛ ꯍꯜꯂꯛꯇꯦ ꯌꯥꯔꯦ ꯅꯪꯒꯤ ꯆꯥꯛꯄꯩ ꯋꯥꯔꯤꯗꯣ ꯑꯝꯇ ꯇꯣꯛꯑꯣ ꯋꯥꯗꯨ ꯉꯥꯡꯅ ꯃꯥꯒꯤ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯗꯨ ꯀꯨꯞꯅ ꯌꯦꯡꯂꯒ ꯊꯕꯛ ꯀꯟꯅ ꯂꯣꯏꯁꯤꯜꯂꯤ ꯀꯥꯟꯅꯗꯦ ꯆꯥ ꯂꯣꯜꯂꯒꯦ ꯐꯝꯃꯝꯃꯨꯀꯣ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤ ꯆꯥꯒꯗ ꯊꯛꯆꯅꯤꯡꯗꯦ ꯑꯩꯅ ꯆꯥꯛꯏꯁꯤꯕꯨ ꯆꯥꯛꯀꯅꯣꯀ ꯍꯥꯏꯔꯒ ꯆꯥꯛꯇꯕ ꯌꯥꯕꯩ ꯇꯥꯏꯞꯇ ꯂꯟꯆꯟꯕꯤꯁꯨ ꯇꯝꯖꯔꯤꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯇꯝꯂꯒꯁꯨ ꯂꯥꯛꯄꯅ ꯁꯅꯥꯊꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯃꯥꯒꯤ ꯃꯑꯣꯡ ꯈꯪꯕꯅ ꯀꯨꯏꯊꯅ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ ꯑꯗꯨꯝ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗ ꯇꯥꯕꯗꯨꯗ ꯃꯇꯥꯔꯝꯃꯤ
ꯆꯥꯁꯤ ꯄꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯍꯩꯃꯥ ꯑꯃꯨꯛ ꯀꯨꯝꯗꯅ ꯂꯩꯗꯨ ꯀꯩꯒꯤꯅꯣ ꯂꯟꯆꯟꯕꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯑꯣꯝꯂꯒ ꯆꯥꯛꯂꯤꯕ ꯃꯩꯆꯥꯛꯇꯣ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯅꯃꯛꯇꯣ ꯍꯧꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯁꯦꯝꯗꯣꯛꯄ ꯌꯥꯔꯨꯕ ꯅꯠꯇꯦ ꯍꯜꯂꯛꯑꯔꯣꯏꯗꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯁꯨꯝ ꯈꯜꯂꯒ ꯅꯁꯥ ꯈꯛ ꯋꯥꯖꯅꯕꯅꯤ ꯏꯕꯦꯝꯃ ꯀꯩ ꯀꯥꯟꯅꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯀꯥꯟꯅꯗꯕꯗ ꯍꯦꯟꯅ ꯈꯟꯖꯤꯟꯅꯕꯅ ꯐꯠꯇ꯭ꯔꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯕꯁꯦ ꯁꯨꯛꯂꯧ ꯍꯦꯛ ꯂꯧꯗꯦꯕ ꯑꯩꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯇꯁꯦꯡꯅ ꯈꯜꯂꯨꯔꯅꯨ ꯍꯥꯏꯕꯁꯤ ꯅꯠꯇꯅ ꯅꯪꯒꯤ ꯃꯇꯦꯡꯗꯤ ꯄꯥꯡꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯀꯩ ꯋꯥꯠꯀꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯣꯃꯤ ꯑꯁꯨꯝꯅ ꯁꯅꯥꯊꯣꯏꯅ ꯊꯦꯝꯖꯤꯟꯕꯤꯔꯛꯄ ꯃꯥꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗꯨ ꯈꯖꯤꯛ ꯐꯥꯊꯕꯤꯕꯒꯨꯝ ꯊꯣꯛꯏ ꯍꯌꯦꯡꯗꯨꯗꯤ ꯑꯩ ꯂꯥꯛꯑꯔꯣꯏꯒꯦꯀꯣ ꯑꯗꯨ ꯅꯪꯁꯨ ꯐꯖꯅ ꯆꯠꯂꯣ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯁꯅꯥꯊꯣꯏꯁꯨ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯄꯅꯤ ꯉꯔꯥꯡ ꯂꯟꯆꯟꯕꯤ ꯂꯥꯛꯑꯝꯃꯤ ꯍꯥꯏꯔꯒꯁꯨ ꯆꯠꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯀꯩꯒꯨꯝꯕꯤ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ ꯍꯥꯏꯅ ꯋꯥꯔꯧꯖꯕꯗꯨ ꯑꯣꯏꯔꯤ ꯃꯥꯜꯂꯤ ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯦꯁꯦꯖ ꯂꯥꯛꯈꯤꯕꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯈꯣꯜ ꯑꯗꯨꯗ ꯐꯠ ꯆꯪꯂꯒ ꯌꯦꯡꯂꯨꯕꯅꯤ ꯂꯟꯆꯟꯕꯤꯒꯤ ꯃꯦꯁꯦꯖ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯁꯥꯎꯔꯝꯕ ꯃꯥꯏꯊꯣꯡꯗꯨ ꯃꯣꯃꯣꯟ ꯅꯣꯛꯆꯩ ꯁꯦꯐ ꯖꯔꯅꯤ ꯕꯦꯁꯇꯤ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯂꯩꯔꯣꯀꯣ ꯍꯜꯂꯛꯄꯗ ꯁꯅꯥꯊꯣꯏꯁꯨ ꯔꯤꯄ꯭ꯂꯥꯏ ꯁꯠ ꯍꯜꯂꯛꯏ ꯊꯦꯡꯛ ꯌꯨ ꯕꯦꯕꯤ ꯂꯩꯗꯣꯏꯅꯤ ꯅꯪꯒꯤꯕꯨ ꯂꯩꯔꯛꯇ ꯌꯥꯔꯤꯕꯣ ꯑꯗꯣ ꯁꯦꯜꯗꯤ ꯅꯪꯅ ꯊꯥꯔꯛꯀꯗꯣꯏꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯇꯣꯝꯇ ꯅꯣꯛꯏ ꯑꯣꯐꯤꯁꯇ ꯂꯣꯏꯁꯤꯜꯂꯛꯇꯕ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯝꯕꯅꯤ ꯐꯣꯟꯗ ꯃꯦꯁꯦꯖꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯃꯊꯪ ꯃꯊꯪ ꯂꯥꯛꯄꯗꯨ ꯇꯥꯕꯗ ꯒ꯭ꯔꯨꯞꯀꯤ ꯑꯣꯏꯔꯝꯒꯅꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯂꯟꯆꯟꯕꯤ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯗ ꯃꯥꯌꯣꯟꯁꯤꯜꯂꯒ ꯂꯩꯔꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯁꯤꯜꯂꯛꯂꯤ ꯉꯁꯥꯏꯗꯒꯤ ꯄꯨꯡ 7 ꯑꯗꯨꯋꯥꯏꯗ ꯊꯥꯈꯤꯕ ꯃꯦꯁꯦꯖꯇꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯕꯗꯨꯗꯗꯤ ꯆꯪꯈꯟꯕ ꯈꯖꯤꯛꯇꯤ ꯆꯔꯥꯡꯅꯕ ꯐꯥꯎꯕꯒꯨꯝ ꯇꯧꯏ ꯂꯟꯆꯟꯕꯤꯁꯨ ꯃꯥꯒꯤ ꯊꯕꯛꯇꯨ ꯂꯣꯏꯔꯛꯂꯒ ꯋꯥꯆꯞ ꯆꯪꯂꯨꯕꯗꯗꯤ ꯆꯪꯈꯟꯕꯒꯤ ꯃꯦꯁꯦꯖꯁꯤꯡ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯅꯤꯅꯦ ꯉꯁꯥꯏꯗꯒꯤ ꯃꯦꯁꯦꯖ ꯊꯥꯔꯛꯏꯁꯤꯗꯤ ꯀꯩꯅꯣ ꯃꯥꯅ ꯊꯥꯔꯛꯏꯁꯤꯡꯁꯤꯕꯣ ꯀꯩꯗꯧꯔꯝꯃꯤꯅꯣ ꯃꯤꯁ ꯆꯥꯛꯇꯤ ꯆꯥꯔꯕꯣ ꯃꯦꯁꯦꯖ ꯀꯟꯕꯤꯔꯛꯀꯅꯤ ꯂꯟꯆꯟꯕꯤ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯔꯛꯄꯁꯤ ꯌꯥꯝ ꯀꯥꯏꯔꯕꯣ ꯑꯩꯗꯤ ꯅꯪꯕꯨ ꯏꯆꯝ ꯆꯝꯅ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯇꯤꯟꯅꯅꯤꯡꯕ ꯐꯥꯎ ꯑꯗꯨꯒꯤ ꯇꯧꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯕ꯭ꯔꯣ ꯂꯟꯆꯟꯕꯤ ꯃꯦꯁꯦꯖꯇꯨ ꯄꯥꯅ ꯄꯥꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯇꯧꯔꯤꯁꯦ ꯀꯩꯅꯣꯅꯦ ꯅꯣꯛꯅꯤꯡꯗ꯭ꯔꯤꯉꯣ ꯃꯥꯅ ꯇꯧꯔꯤꯁꯦ ꯂꯥꯟꯅ ꯈꯟꯕ꯭ꯔꯥ ꯑꯗꯨ ꯑꯗꯥ ꯅꯨꯡꯉꯥꯏꯔꯤꯅꯦ ꯃꯥꯏ ꯋꯥꯔꯤꯁꯦ ꯍꯧꯖꯤꯛꯇꯤ ꯍꯜꯂꯔꯣꯏꯒꯦꯗ ꯊꯦꯡꯁꯨ ꯊꯦꯡꯉꯤ ꯍꯌꯦꯡ ꯑꯣꯏꯅ ꯐꯖꯅ ꯍꯟꯕꯤꯔꯒꯦ ꯆꯪꯈꯣꯟꯕ ꯐꯣꯟꯗꯨꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯪꯂꯒ ꯌꯦꯡꯕꯅꯤ ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯄ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯜꯂꯛꯇ꯭ꯔꯕꯗꯨꯗꯗꯤ ꯃꯊꯟꯇ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ ꯏꯀꯥꯏꯕꯣꯏ ꯀꯩꯋꯣꯏ ꯆꯔꯥꯡꯅꯔꯒ ꯇꯨꯝꯊꯕ ꯌꯥꯗ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯊꯔꯣ ꯃꯥꯔꯣ ꯑꯣꯜꯂꯒ ꯈꯥꯡꯉꯤ ꯃꯇꯣꯝꯇꯁꯨ ꯑꯃꯨꯛ ꯈꯟꯖꯩ ꯑꯩꯅ ꯃꯥꯒ ꯀꯣꯏꯅꯕꯁꯨ ꯅꯠꯇꯦ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯦ ꯀꯩꯅꯣ ꯆꯝ ꯆꯝꯅ ꯇꯤꯟꯅꯅꯤꯡꯕꯁꯤꯗ ꯃꯥꯅ ꯃꯦꯁꯦꯖ ꯍꯜꯂꯛꯇ꯭ꯔꯒ ꯑꯩꯅ ꯁꯪ ꯋꯥꯏꯁꯤꯕꯣ ꯑꯁ ꯑꯩꯁꯤꯕꯨ ꯉꯥꯎꯔꯛꯇꯧꯔꯖꯥꯠꯂꯣ ꯂꯟꯆꯟꯕꯤ ꯑꯌꯨꯛꯇꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯟꯕꯅꯤ ꯐꯣꯟ ꯄꯥꯏꯔꯒ ꯃꯦꯁꯦꯖ ꯍꯟꯕꯒꯤ ꯃꯇꯝ ꯐꯥꯎꯕ ꯂꯩꯔꯝꯗꯦ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗ ꯌꯧꯗ꯭ꯔꯤꯉꯩ ꯇꯣꯝꯊꯤꯟꯒꯤ ꯀꯔꯤ ꯀꯔꯤ ꯆꯥꯅꯕ ꯊꯤꯜꯂꯝꯗꯣꯏꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯍꯣꯕꯦ ꯍꯣꯕꯦ ꯊꯣꯛꯂꯛꯄꯅꯤ ꯆꯪꯈꯣꯟꯕꯗꯤ ꯁꯣꯝꯗ ꯊꯕꯛꯀ ꯆꯠꯇ꯭ꯔꯤꯉꯩ ꯔꯦꯁꯇꯨꯔꯦꯟꯗ ꯂꯟꯆꯟꯕꯤ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ ꯅꯨꯃꯤꯠ 2-3 ꯔꯦꯁꯇꯨꯔꯦꯟꯗꯁꯨ ꯂꯥꯛꯇꯕꯗꯨꯗꯗꯤ ꯆꯪꯈꯣꯟꯕꯗꯤ ꯊꯋꯥꯏ ꯋꯥꯗꯕ ꯉꯝꯗꯦ ꯃꯥꯅ ꯀꯣꯜ ꯇꯧꯁꯤꯜꯂꯨꯒꯗꯧꯕꯁꯨ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯨꯒꯗꯧꯕꯁꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯍꯜꯂꯛꯇ꯭ꯔꯤꯅꯤ ꯍꯥꯏꯅ ꯃꯥ ꯌꯥꯝꯅꯁꯨ ꯏꯀꯥꯏꯕꯒꯨꯝ ꯐꯥꯎꯔꯤ ꯇꯧꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯁꯨꯝ ꯆꯔꯥꯡꯅꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗꯗꯤ ꯆꯪꯈꯣꯟꯕꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯂꯒ ꯑꯃꯨꯛꯇꯪꯗꯤ ꯂꯟꯆꯟꯕꯤꯒꯤ ꯄꯨꯛꯅꯤꯡꯗꯨ ꯆꯝꯊꯣꯛꯅꯒꯦ ꯈꯟꯅ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯍꯜꯂꯣ ꯂꯟꯆꯟꯕꯤꯁꯨ ꯏꯆꯝ ꯆꯝꯅ ꯑꯗꯨꯃꯛ ꯈꯨꯝꯂꯩ ꯍꯜꯂꯣ ꯆꯪꯈꯣꯟꯕ ꯀꯩ ꯂꯩꯔꯒꯦ ꯉꯔꯥꯡꯁꯨ ꯃꯦꯁꯦꯖ ꯍꯜꯂꯛꯇꯦ ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯗꯁꯨ ꯆꯪꯉꯛꯈꯤꯗ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪꯉꯣꯟꯗ ꯍꯩꯅꯗꯕ ꯄꯤꯔꯝꯃꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯄꯥꯎ ꯐꯥꯎꯔꯛꯄꯗꯨꯒꯤ ꯑꯣꯏꯔꯒꯗꯤ ꯑꯩ ꯆꯝꯅ ꯁꯨꯝ ꯐꯥꯎꯈꯤꯕꯅꯤ ꯅꯪ ꯂꯥꯟꯅ ꯈꯟꯕ꯭ꯔꯣ ꯂꯟꯆꯟꯕꯤ ꯅꯣꯛꯊꯣꯔꯛꯏ ꯃꯥꯅ ꯌꯥꯝ ꯁꯤꯔꯤꯌꯁ ꯇꯥꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯑꯩ ꯂꯥꯟꯅ ꯀꯩꯝꯇ ꯈꯟꯕꯒ ꯂꯩꯇꯦꯀꯣ ꯑꯩꯁꯨ ꯊꯕꯛ ꯈꯔ ꯆꯤꯟꯕꯒꯤ ꯐꯔꯛ ꯇꯥꯕꯩꯅꯤ ꯐꯣꯟ ꯄꯥꯏꯕꯒꯤ ꯃꯇꯝ ꯑꯃ ꯏꯐꯪ ꯐꯪꯗ꯭ꯔꯦ ꯑꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯗꯣ ꯃꯥꯁꯨ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯒꯤꯁꯨ ꯑꯣꯏꯕꯩꯅꯤ ꯑꯩꯅ ꯂꯥꯛꯇ꯭ꯔꯤꯗꯣ ꯆꯪꯈꯣꯟꯕ ꯍꯧꯖꯤꯛꯇꯗ ꯃꯄꯨꯛꯅꯤꯡ ꯂꯩꯇꯥꯔꯦ ꯑꯗꯨꯃꯛꯅ ꯂꯟꯆꯟꯕꯤꯅ ꯏꯀꯣꯏ ꯀꯣꯏꯗ ꯈꯨꯝꯂꯛꯄ ꯑꯗꯨꯗꯗꯤ
ꯑꯗꯣ ꯏꯆꯝ ꯆꯝꯅ ꯄꯥꯎ ꯐꯥꯎꯅꯕ ꯃꯦꯁꯦꯖ ꯊꯥꯅꯕꯗꯤ ꯌꯥꯒꯗꯧꯕ ꯅꯠꯇ꯭ꯔꯣ? ꯁꯨꯝ ꯇꯤꯟꯅꯁꯦ ꯏꯆꯝ ꯆꯝꯅ. ꯐꯔꯛ ꯇꯥꯒꯗ꯭ꯔꯣ ꯁꯣꯝꯗ? ꯑꯦ ꯀꯥꯏꯗꯦ, ꯇꯤꯟꯅꯕꯕꯨꯗꯤ ꯀꯩꯝꯇ ꯀꯥꯏꯗꯦ. ꯇꯤꯟꯅꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯏꯅꯥꯎꯁꯤꯗꯤ. ꯉꯥꯏꯍꯥꯛ ꯏꯀꯨꯏ ꯀꯨꯏꯗ ꯋꯥꯔꯤ ꯁꯥꯅꯩ. ꯑꯗꯨꯒ ꯐꯣꯟꯗꯨ ꯊꯝꯅꯈ꯭ꯔꯒ ꯂꯟꯆꯦꯟꯕꯤꯁꯨ ꯇꯨꯝꯅꯅꯕ ꯆꯪꯂꯛꯏ. ꯆꯪꯈꯣꯟꯕ ꯃꯊꯟꯇ ꯃꯣꯃꯣꯟ ꯇꯧꯏ. ꯏꯁ ꯏꯅꯥꯎꯁꯤꯗꯤ ꯀꯩ ꯈꯔꯗꯤ ꯂꯤꯖꯅꯤꯡꯕꯖꯥꯅꯤꯅꯦ ꯃꯁꯤ ꯅꯨꯄꯤꯁꯦ. ꯅꯨꯄꯥ ꯃꯥꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧꯒꯨꯝ ꯆꯪꯈꯣꯟꯕ ꯂꯟꯆꯦꯟꯕꯤꯒꯤ ꯃꯣꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ. ꯂꯥꯛꯀꯅꯤ ꯀꯩꯝꯇ ꯍꯥꯏꯔꯛꯄꯁꯨ ꯂꯩꯇꯦ. ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤꯒꯤ ꯔꯨꯝ ꯊꯤꯔꯒ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯀꯩꯁꯨ ꯊꯧꯑꯁꯥꯗ ꯊꯣꯡ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯒ ꯍꯥꯏꯔꯛꯄꯅꯤ. ꯑꯝꯇ ꯆꯪꯖꯔꯛꯄ ꯌꯥꯒꯗ꯭ꯔꯣ ꯃꯤꯁ? ꯂꯟꯆꯦꯟꯕꯤ ꯏꯉꯛ ꯉꯛꯅ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ. ꯏ ꯆꯪꯈꯣꯟꯕ ꯐꯝꯃꯣ. ꯅꯠꯇꯦ ꯆꯪꯉꯣ ꯍꯥꯏꯕ. ꯆꯪꯈꯣꯟꯕ ꯃꯥꯒꯤ ꯊꯧꯔꯕ ꯃꯤꯠꯁꯅꯥ ꯑꯗꯨ ꯂꯟꯆꯦꯟꯕꯤꯗ ꯃꯤꯐꯝ ꯊꯝꯃꯤ. ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯩꯁꯨ ꯊꯧꯑꯁꯥꯗ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡ ꯇꯧꯅ ꯍꯦꯛꯇ ꯆꯪꯁꯤꯜꯂꯦ. ꯑꯗꯨꯒ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯙꯛ ꯐꯝꯊꯩ. ꯆꯪꯈꯣꯟꯕꯁꯨ ꯂꯟꯆꯦꯟꯕꯤꯅ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯍꯥꯏꯔꯤ. ꯀꯩꯅꯣ ꯑꯩ ꯂꯥꯛꯑꯒ ꯅꯪꯅꯤ ꯄꯥ ꯄꯥꯈꯠꯇꯅꯒ ꯇꯧꯏꯗꯨꯕꯣ? ꯑꯩ ꯎꯕꯁꯤꯗ ꯊꯃꯣꯏꯗꯨꯗ ꯗꯨꯛꯁ ꯂꯥꯎꯅꯒ ꯀꯩꯅꯣꯝ ꯐꯥꯎꯏꯔꯕ? ꯑꯦ ꯑꯩ ꯀꯩꯝ ꯄꯥꯈꯠꯇꯤꯌꯦ, ꯂꯥꯟꯅ ꯈꯟꯒꯅꯨ. ꯕꯣꯕꯣꯏꯁꯨ ꯆꯪꯂꯛꯂꯒ ꯆꯥꯗꯨ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ. ꯑꯗꯨꯒ ꯐꯠ ꯑꯃꯨꯛ ꯊꯣꯛꯈꯤ. ꯂꯟꯆꯦꯟꯕꯤ ꯆꯥꯗꯨ ꯄꯥꯏꯈꯠꯂꯒ ꯆꯪꯈꯣꯟꯕꯗ ꯑꯃ ꯄꯤꯔꯒ ꯍꯥꯏꯔꯛꯄꯅꯤ. ꯑꯁꯦ ꯆꯥꯁꯦ ꯄꯥꯏꯌꯣ. ꯆꯥꯁꯦ ꯄꯥꯏꯁꯤꯜꯂꯣ ꯍꯥꯏꯒꯗꯧꯕ ꯅꯠꯇꯦ, ꯆꯥꯁꯦ ꯊꯛꯑꯣ ꯍꯥꯏꯒꯗꯧꯕꯅꯤ. ꯂꯟꯆꯦꯟꯕꯤ ꯈꯪꯅꯣꯛ ꯅꯣꯛꯊꯣꯛꯆꯔꯦ. ꯑꯁ ꯅꯪꯁꯨ ꯋꯥꯔꯤꯗꯤꯌꯦꯕ. ꯉꯥꯏꯍꯥꯛ ꯅꯣꯛꯅ ꯅꯣꯛꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯃꯇꯨꯡ ꯆꯪꯈꯣꯟꯕꯁꯨ ꯊꯣꯛꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯟꯆꯦꯟꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯏ. ꯂꯟꯆꯦꯟꯕꯤ ꯃꯊꯧꯅ ꯐꯅ ꯆꯤꯟꯖꯔꯕꯁꯨ, ꯃꯤ ꯐꯅ ꯄꯨꯜꯂꯨꯔꯒꯁꯨ ꯃꯊꯃꯣꯏꯁꯤꯗꯗꯤ ꯄꯦꯟꯗꯕ ꯑꯃꯅ ꯃꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯛꯆꯥꯡ ꯈꯨꯗꯤꯡꯃꯛꯇ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯄꯒꯨꯝ ꯃꯇꯣꯝꯇ ꯂꯩꯔꯕꯣꯏꯇ ꯅꯤꯡꯏ, ꯃꯇꯣꯝꯇ ꯆꯠꯂꯤꯕꯣꯏꯇ ꯅꯤꯡꯏ. ꯑꯌꯨꯛ ꯅꯨꯃꯤꯗꯥꯡ ꯑꯅꯤꯃꯛꯇ ꯏꯔꯣꯏꯅꯅ ꯐꯝꯃꯤ. ꯆꯠꯂꯦ ꯇꯨꯝꯂꯦ, ꯈꯜꯂꯣꯏ ꯉꯝꯗ, ꯅꯤꯡꯁꯤꯡꯗꯕ ꯉꯝꯗ ꯅꯤꯡꯁꯤꯡꯂꯒ ꯆꯩꯅꯥꯗꯨ ꯄꯦꯟꯗꯕꯗꯨ ꯃꯇꯣꯝ ꯃꯇ ꯈꯪꯂꯤ. ꯅꯍꯥꯟ ꯃꯈꯩꯗꯤ ꯁꯅꯥꯊꯣꯏ ꯂꯩꯕꯅꯤꯅ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯕꯅꯤ. ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯃꯥꯁꯨ ꯂꯩꯇꯦ. ꯄꯨꯡꯆꯤꯛ ꯆꯤꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯃꯥꯁꯨ ꯊꯕꯛ ꯆꯤꯜꯂꯤ ꯈꯪꯕꯅ ꯃꯦꯁꯦꯖ ꯊꯥꯔꯒꯁꯨ ꯍꯜꯂꯛꯂꯔꯣꯏ ꯈꯪꯅ ꯐꯣꯟꯗꯨꯗ ꯁꯨꯝ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯉꯁꯥꯏ ꯆꯪꯈꯣꯟꯕꯅ ꯊꯥꯔꯛꯈꯤꯕ ꯃꯦꯁꯦꯖ ꯑꯗꯨ ꯑꯃꯨꯛ ꯎꯔꯛꯏ. ꯌꯨꯝ ꯌꯧꯔꯕꯣ? ꯀꯣꯜ ꯇꯧꯔꯛꯀꯦ. ꯑꯩ ꯇꯨꯝꯗꯧꯔꯦ. ꯆꯪꯈꯣꯟꯕꯁꯨ ꯔꯤꯄ꯭ꯂꯥꯏ ꯐꯠ ꯍꯜꯂꯛꯏ. ꯏ ꯉꯁꯥꯏ ꯍꯥꯏꯕꯅꯤꯍꯦ, ꯍꯧꯖꯤꯛꯇꯤ ꯀꯃꯥꯏꯅ ꯀꯣꯜ ꯇꯧꯔꯛꯇꯣꯏꯅꯣ ꯑꯉꯥꯎꯕꯤ? ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯅꯪꯅ ꯉꯟꯇꯥꯅ ꯇꯨꯝꯗꯣꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯂꯟꯆꯦꯟꯕꯤ ꯃꯦꯁꯦꯖꯇꯨ ꯍꯟꯗꯦ. ꯆꯪꯈꯣꯟꯕꯁꯨ ꯀꯥꯟꯅꯗ ꯃꯦꯁꯦꯖꯇꯨ ꯃꯅꯝ ꯊꯥꯖꯤꯜꯂꯤ. ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯃꯨꯛ ꯃꯦꯁꯦꯖ ꯍꯜꯂꯛꯈꯤꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅೋ? ꯍꯥꯏꯔꯣꯃꯤ ꯀꯩꯒꯤꯅꯣꯕ? ꯄꯨꯡꯁꯨ ꯊꯦꯡꯕ ꯑꯣꯏꯗ꯭ꯔꯤ, ꯉꯥꯛ ꯊꯥꯅꯈꯤꯁꯤ ꯀꯩꯅꯣ? ꯇꯨꯝꯃꯒꯦ ꯍꯥꯏꯔꯁꯨ ꯐꯖꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯔꯝꯃꯣ, ꯑꯗꯨꯒ ꯇꯨꯝꯖꯔꯣ. ꯂꯟꯆꯦꯟꯕꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯄꯨꯛꯅꯤꯡꯗ ꯈꯜꯂꯤ. ꯀꯩꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯄꯩ ꯇꯥꯏꯞ ꯇꯧꯏꯁꯤꯕꯣ? ꯆꯪꯈꯣꯟꯕꯁꯨ ꯍꯟꯕ ꯇꯧꯗꯦ. ꯂꯟꯆꯦꯟꯕꯤꯅ ꯀꯣꯜ ꯄꯥꯏꯗ꯭ꯔꯤ ꯐꯥꯎꯕ ꯇꯧꯁꯤꯟꯕꯤ, ꯃꯦꯁꯦꯖ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯥꯖꯤꯟꯕꯤ. ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯅꯤꯡꯂꯒꯁꯨ ꯍꯥꯏꯅꯤꯡꯗ꯭ꯔꯒꯁꯨ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯒ ꯄꯪꯍꯪꯗ ꯍꯪꯖꯤꯜꯂꯤ. ꯂꯟꯆꯦꯟꯕꯤꯕꯨ ꯆꯟꯐꯝ ꯑꯃꯠꯇ ꯂꯩꯇꯕ ꯃꯈꯩ ꯃꯥꯅ ꯍꯦꯛ ꯁꯪꯕꯒ ꯋꯥꯔꯤ ꯇꯧꯗꯅ ꯑꯗꯨꯃꯛ ꯂꯩꯔꯛꯄꯗꯒꯤ ꯂꯟꯆꯦꯟꯕꯤꯗ ꯂꯩꯔꯝꯕ ꯑꯋꯥꯕꯗꯣ ꯈꯔ ꯃꯈꯩꯗꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯟꯕꯤꯕꯒꯨꯝ ꯃꯄꯨꯛꯅꯤꯡꯗ ꯐꯥꯎꯖꯔꯛꯏ. ꯆꯪꯈꯣꯟꯕꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯅꯁꯨ ꯂꯟꯆꯦꯟꯕꯤꯒꯤ ꯃꯇꯣꯝꯗ ꯇꯥꯕꯒꯨꯝ ꯇꯧꯔꯤꯕ ꯐꯥꯎꯔꯤꯕ ꯂꯦꯜꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯦꯌꯔ ꯇꯧꯕ ꯑꯃꯒꯨꯝ ꯊꯣꯛꯂꯔꯦ. ꯃꯥꯁꯨ ꯑꯗꯨꯝ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯝꯃꯤ. ꯇꯞꯅ ꯇꯞꯅ ꯂꯟꯆꯦꯟꯕꯤꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯆꯧꯕ ꯑꯍꯣꯡꯕ ꯃꯐꯝ ꯑꯃꯗꯤ ꯃꯍꯥꯛꯅ ꯀꯜꯂꯔꯦ. ꯈꯖꯤꯛꯇꯒꯤ ꯇꯞꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯆꯦꯠꯅ ꯆꯥꯅꯕ ꯃꯔꯨꯞ ꯑꯃꯒꯨꯝ ꯑꯋꯥ ꯅꯨꯡꯉꯥꯏꯒꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯦꯌꯔ ꯇꯧꯅꯔꯝꯈꯤꯔꯝꯃꯤ. ꯑꯗꯣ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅꯦ, ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ? ꯀꯩ ꯋꯥꯈꯜꯅꯣ ꯅꯍꯥꯟꯈꯩ ꯍꯪꯗ꯭ꯔꯒ? ꯑꯗꯨꯏ ꯅꯠꯇꯤꯌꯦ, ꯑꯩꯅ ꯅꯍꯥꯟꯈꯩ ꯑꯔꯤꯕꯤ ꯁꯥꯔꯝꯃꯤꯗꯣ ꯅꯪꯅ ꯁꯨꯝ ꯍꯜꯂꯝꯗꯣꯏ ꯃꯥꯟꯁꯤꯜꯂꯛꯑꯕ. 1998ꯀꯤ ꯃꯥꯔꯆꯅꯤ. ꯅꯪꯗꯤ? ꯑꯁ ꯅꯪꯅ ꯊꯥ 3ꯃꯨꯛ ꯍꯜꯂꯦ. ꯏꯁ ꯅꯨꯄꯤꯒꯤ ꯌꯧꯅꯕꯤ ꯌꯥꯗꯦꯕ, ꯌꯥꯝ ꯂꯤꯖꯅꯤꯡꯉꯦꯕ. ꯑꯉꯥꯡ ꯌꯥꯝ ꯂꯤꯅꯤꯡꯉꯤꯗꯨ ꯀꯩꯒꯤꯅꯣ? ꯗꯗꯥ ꯀꯧ. ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯈꯤꯕ ꯃꯤꯀꯨꯞ ꯀꯌꯥꯁꯨꯅꯤ. ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥꯒꯤ ꯃꯤꯀꯨꯞ ꯀꯌꯥꯅ ꯌꯥꯎꯗꯕ ꯅꯠꯇꯦ. ꯆꯪꯈꯣꯟꯕꯁꯨ ꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯀꯥꯎꯕ ꯉꯝꯈꯤꯗ꯭ꯔꯕ ꯑꯋꯥꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯟꯆꯦꯟꯕꯤꯗ ꯅꯤꯡꯉꯝꯗꯅ ꯇꯝꯂꯤ.
ꯂꯟꯆꯟꯕꯤꯅꯁꯨ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯒ ꯂꯥꯛꯃꯤꯟꯅꯈꯤ꯫ ꯅꯣꯡꯃ ꯂꯟꯆꯦꯟꯕꯤ ꯃꯥꯒꯤ ꯊꯕꯛ ꯃꯐꯝꯗꯒꯤ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯆꯠꯈꯤꯕ ꯃꯑꯣꯡꯗꯨꯗ ꯉꯥꯏꯍꯥꯛ ꯆꯞ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯤꯠ ꯀꯨꯞꯇ ꯌꯦꯡꯂꯨꯏ꯫ ꯈꯪꯍꯧꯗꯦ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥ ꯏꯍꯧꯈꯤꯕꯁꯨ ꯃꯊꯟꯇ ꯆꯤꯟꯕꯥꯜ ꯊꯣꯡꯗꯒꯤ ꯀꯧꯖꯈꯤ, ꯊꯥꯂꯝ ꯌꯥꯟꯕ꯫ ꯊꯪꯅꯕ ꯃꯤꯀꯨꯞꯇ ꯃꯊꯟꯇ ꯑꯃꯨꯛꯁꯨ ꯇꯞꯅ ꯁꯣꯜꯂꯤ, ꯅꯠꯇꯦ, ꯑꯩꯅ ꯈꯜꯂꯤꯁꯤꯕꯨ ꯀꯩꯅꯣ? ꯅꯠꯇꯦ, ꯀꯩꯒꯤꯅꯣ? ꯑꯩꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡꯁꯤꯕꯨ ꯅꯠꯇꯦ, ꯑꯩꯅ ꯈꯜꯂꯤꯁꯦ ꯂꯥꯜꯂꯤ꯫ ꯄꯟꯊꯔꯨꯗ ꯂꯟꯆꯟꯕꯤ ꯐꯠ ꯐꯠ ꯈꯣꯡꯂꯩ ꯑꯃꯨꯛ ꯊꯨꯅ ꯃꯥꯒꯤ ꯒꯥꯔꯤ ꯇꯝꯅ ꯂꯥꯛꯂꯒ ꯒꯥꯔꯤꯗꯨ ꯇꯞꯅ ꯇꯞꯅ ꯊꯧꯔꯛꯂꯝꯃꯤ꯫ ꯌꯨꯝ ꯌꯧꯔꯛꯂꯕꯗ ꯃꯁꯥꯗꯨ ꯏꯇꯨꯛ ꯇꯨꯛꯊꯩ, ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ, ꯃꯍꯧꯁꯥꯒ ꯏꯃꯥꯟ ꯃꯥꯟꯅꯗꯕ ꯃꯇꯧꯒꯨꯝ ꯃꯐꯤꯒ ꯍꯣꯡꯗꯣꯛꯇꯕꯤ ꯇꯨꯃꯤꯟ ꯂꯣꯡꯗꯨꯅ ꯍꯤꯞꯄꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯞꯇꯅꯕ ꯍꯥꯏꯅ ꯋꯥꯅ ꯊꯤꯡꯒꯠꯂꯒ ꯍꯣꯠꯅꯔꯝꯕꯗꯣ ꯍꯧꯖꯤꯛꯇꯗ ꯈꯥꯡꯕ ꯉꯝꯗ ꯃꯄꯤꯗꯨ ꯖꯔ ꯂꯥꯎꯅ ꯁꯤꯟꯊꯔꯤ꯫ ꯄꯨꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏ ꯑꯗꯣ ꯉꯁꯤꯗꯤ ꯃꯅꯤꯡꯇꯝꯅ ꯀꯞꯂꯤ, ꯃꯈꯣꯜ ꯊꯣꯛꯇ, ꯑꯁꯨꯛ ꯋꯥꯅ, ꯑꯁꯨꯛ ꯄꯦꯟꯗꯅ꯫ ꯍꯥꯏꯅꯕ ꯑꯃꯁꯨ ꯂꯩꯕꯗꯨꯅꯤ, ꯑꯋꯥꯕ ꯃꯥꯏꯈꯨꯝꯗꯤ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯒꯅꯨ, ꯅꯨꯡꯉꯥꯏꯇꯕ ꯋꯥꯔꯤꯗꯤ ꯅꯊꯟꯇ ꯂꯣꯠꯁꯤꯜꯂꯒ ꯊꯝꯕꯒꯤ ꯃꯍꯨꯠ ꯄꯦꯟꯗꯕꯗꯣ, ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯍꯥꯛꯅ ꯊꯥꯖꯕ ꯃꯤꯁꯛ ꯑꯃꯗ ꯁꯦꯌꯔ ꯇꯧꯊꯣꯛꯎ ꯍꯥꯏꯅ꯫ ꯊꯃꯣꯏꯗ ꯊꯝꯕ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯑꯗꯣ ꯄꯦꯟꯅ ꯍꯥꯏꯗꯣꯛꯈ꯭ꯔꯒ ꯇꯝꯊꯣꯛꯈ꯭ꯔꯒ ꯈꯖꯤꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯋꯥꯕꯗꯨ ꯀꯣꯛꯄꯅꯤ ꯍꯥꯏꯅ꯫ ꯂꯟꯆꯟꯕꯤ ꯐꯣꯟꯗꯨ ꯂꯥꯝꯂꯒ ꯆꯪꯈꯣꯟꯕꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯃꯈꯨꯠꯇꯨꯅ ꯃꯄꯤꯁꯤꯡ ꯑꯗꯨꯁꯨ ꯇꯩꯊꯣꯛꯆꯩ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯒ ꯂꯟꯆꯟꯕꯤꯒꯤ ꯅꯍꯥꯟꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯑꯗꯨꯗ ꯊꯋꯥꯏ ꯋꯥꯖꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯪꯂꯛꯂꯕꯗ ꯂꯟꯆꯟꯕꯤ ꯂꯣꯠꯁꯤꯟꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯋꯥꯕꯗꯣ ꯑꯃꯨꯛ ꯀꯞꯇꯨꯅ ꯇꯝꯂꯝꯃꯤ꯫ ꯆꯪꯈꯣꯟꯕꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯟꯆꯟꯕꯤꯒꯤ ꯃꯇꯧ ꯑꯗꯨꯗ꯫ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯇꯞꯅ ꯇꯞꯅ ꯐꯥꯊꯕꯤꯔꯒ ꯍꯔꯥꯎ ꯍꯔꯥꯎ ꯑꯃꯨꯛ ꯋꯥꯔꯤ ꯁꯥꯃꯤꯟꯅꯔꯤ꯫ ꯑꯄꯣꯛꯄ ꯃꯃꯥ ꯆꯤꯇ꯭ꯔꯥ ꯃꯆꯥꯅꯨꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ, ꯏꯕꯨꯡꯉꯣ, ꯊꯦꯡꯃꯜꯂꯦꯅꯦ, ꯍꯟꯗꯛ ꯃꯔꯛꯁꯦ ꯅꯪꯕꯨ ꯌꯥꯍꯧꯗꯣ ꯍꯣꯕꯦ ꯍꯣꯕꯦꯅꯦ, ꯅꯪꯅ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯊꯕꯛ ꯆꯠꯈ꯭ꯔꯅꯤ꯫ ꯏꯃꯥ ꯏꯆꯥꯁꯦ ꯅꯣꯡꯃꯇ ꯍꯦꯛ ꯅꯦꯅꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯐꯪꯗꯦꯅꯦ ꯇꯧꯔꯤꯁꯦ꯫ ꯍꯧꯒꯠꯂꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯉꯁꯥꯏꯈꯩ ꯁꯨꯝ ꯏꯪꯕꯁꯤꯗ ꯈꯨꯆꯨ ꯃꯅꯨꯡꯗ ꯂꯩꯕꯩ ꯋꯥꯅꯤ, ꯉꯁꯥꯏ ꯍꯧꯒꯠꯂꯕꯅꯤ꯫ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯦ, ꯍꯥꯏ ꯍꯧꯒꯠꯂꯣꯀꯣ, ꯊꯦꯡꯃꯜꯂꯤ, ꯏꯃꯥ ꯑꯅꯤꯔꯛ ꯁꯨꯅ ꯍꯧꯗꯣꯛꯄ ꯆꯪꯉꯛꯄ ꯉꯝꯃꯔꯣꯏꯗꯕꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯁꯨ ꯉꯥꯡꯂꯝꯂꯒ ꯊꯣꯛꯈꯤ꯫ ꯆꯪꯈꯣꯟꯕ ꯍꯥꯏꯐꯦꯠ ꯃꯥꯒꯤ ꯐꯣꯟꯗꯨ ꯂꯥꯝꯂꯒ ꯌꯦꯡꯉꯤ꯫ ꯎꯁ, ꯄꯨꯡꯁꯤꯗꯤ ꯌꯧꯔꯦꯅꯦ꯫ ꯉꯔꯥꯡꯒꯤ ꯋꯥꯔꯤꯁꯨ ꯅꯨꯡꯉꯥꯏꯃꯟꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯀꯥꯟꯗ ꯌꯥꯝ ꯊꯦꯡꯅ ꯇꯨꯝꯈ꯭ꯔꯦꯅꯦ ꯑꯩꯗꯤ꯫ ꯉꯥꯎꯖꯕ ꯃꯤꯅꯣꯛ ꯑꯃꯁꯨ ꯅꯣꯛꯏ ꯃꯥꯏꯊꯣꯡꯗꯣ꯫ ꯄꯨꯡꯗꯨꯁꯨ ꯊꯦꯡꯉꯦ ꯈꯟꯕꯒꯤ ꯍꯧꯒꯠꯅꯕ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯒꯠꯂꯒ ꯑꯃꯨꯛ ꯐꯃꯨꯡ ꯃꯌꯥꯏ ꯑꯗꯨꯗ ꯃꯣꯟꯗꯨ ꯂꯧꯔꯒ ꯆꯦꯠꯅ ꯀꯣꯟꯁꯤꯜꯂꯤ꯫ ꯍꯥꯏꯐꯦꯠ ꯃꯣꯟꯗꯨꯗ ꯈꯗꯥꯡꯅ ꯁꯧꯔꯒ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯖꯠ ꯎꯏꯁꯤꯜꯂꯒ ꯇꯞꯂꯞ ꯁꯣꯜꯂꯤ꯫ ꯂꯟꯆꯟꯕꯤꯗꯨꯕꯨ ꯃꯃꯤꯠ ꯑꯅꯤꯗꯨ ꯐꯠ ꯑꯃꯨꯛ ꯄꯥꯡꯊꯣꯔꯛꯂꯒ, ꯑꯁ, ꯅꯨꯄꯥ ꯅꯪꯁꯨꯕ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯒ ꯀꯗꯥꯏꯗꯩꯅꯣ ꯈꯪꯗꯦ, ꯀꯗꯥꯏꯗꯩ ꯑꯃꯨꯛ ꯋꯥꯈꯜ ꯇꯧꯔꯛꯏꯅꯣ ꯁꯤꯅꯤ꯫ ꯉꯥꯎꯖꯕ ꯃꯤꯅꯣꯛ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇꯨꯗ ꯐꯠ ꯊꯥꯖꯤꯜꯂꯤ꯫ ꯑꯁ, ꯌꯥꯗ꯭ꯔꯦꯗ, ꯂꯟꯆꯟꯕꯤ ꯉꯥꯛꯇ ꯀꯣꯛꯀꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦ, ꯂꯣꯏ ꯉꯥꯎꯔꯦ꯫ ꯍꯣꯔꯦꯟꯗꯤ ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯪꯅꯕ ꯂꯩꯀꯥꯏꯁꯤꯗ ꯃꯃꯥꯟꯅꯕꯤ ꯂꯤꯛꯂꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯂꯥꯛꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯁꯨ ꯉꯥꯛꯇꯪ ꯊꯣꯛꯑꯒꯦ ꯍꯣꯔꯦꯟꯗꯤ, ꯀꯥꯟꯗꯦ, ꯁꯝꯅꯥꯒꯁꯦ ꯁꯤꯠ ꯅꯥꯟꯅ ꯀꯧꯊꯣꯛꯂꯨꯈꯤꯒꯦ꯫ ꯍꯪꯒꯥꯝ ꯃꯄꯥꯟ ꯃꯆꯨꯒꯤ ꯁꯨꯠ ꯑꯃꯁꯨ ꯁꯦꯠꯂꯤ꯫ ꯆꯩꯖꯥꯏꯅꯅ ꯇꯥꯔꯛꯂꯤꯕ ꯁꯝꯂꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯟꯆꯟꯕꯤ ꯒꯥꯔꯤꯗꯒꯤ ꯅꯥꯟꯅ ꯀꯨꯝꯊꯔꯛꯄꯗꯨꯗ ꯅꯤꯡꯊꯦꯝꯗꯤ ꯃꯃꯤꯠ ꯏꯊꯛ ꯊꯛꯀꯠꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯦꯞꯂꯤ꯫ ꯅꯤꯡꯊꯦꯝ ꯍꯥꯏꯐꯦꯠ ꯃꯈꯨꯠꯇꯨꯅ ꯃꯥꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯔꯣꯕꯔꯠꯇ ꯐꯥꯛ ꯐꯥꯛ ꯊꯥꯔꯒ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯣꯕꯔꯠ, ꯁꯤꯕꯨ ꯂꯟꯆꯟꯕꯤ ꯅꯠꯇ꯭ꯔꯅꯦ? ꯔꯣꯕꯔꯠꯁꯨ ꯍꯥꯏꯐꯦꯠ ꯃꯃꯥꯏꯗꯨ ꯂꯩꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯧ, ꯃꯥꯅꯤꯅꯦ꯫ ꯅꯤꯡꯊꯦꯝꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯉꯥꯎꯖꯅ ꯂꯩꯔꯥꯡ ꯃꯥꯒꯤ ꯅꯤꯡꯊꯤꯖꯕꯗꯣ ꯃꯤꯠꯀꯨꯞꯇ ꯊꯋꯥꯏ ꯇꯥꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯄꯨ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯔꯣꯕꯔꯠꯁꯨ ꯅꯤꯡꯊꯦꯝꯒꯤ ꯃꯑꯣꯡꯗ ꯎꯔꯤ꯫ ꯃꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯗ ꯆꯥꯎꯅ ꯇꯥꯔꯤ ꯃꯃꯤ ꯑꯃꯁꯨ꯫ ꯃꯍꯥꯛ ꯀꯔꯝ ꯂꯦꯜꯂꯤꯕ, ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ, ꯀꯔꯝ ꯇꯧꯅ ꯂꯩꯔꯤ ꯍꯥꯏꯅ ꯈꯪꯅꯤꯡꯕꯒꯤ ꯃꯃꯤ ꯑꯃꯁꯨ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤ꯫ ꯔꯣꯕꯔꯠꯅ ꯃꯈꯥ ꯇꯥꯔꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯁꯥꯒꯤ ꯃꯣꯜ ꯑꯃ ꯇꯧꯔꯕꯅꯤ꯫ ꯑꯩꯗꯤ ꯑꯅꯝꯕ ꯃꯥꯒꯤ ꯃꯣꯜꯗꯒꯤ ꯄꯣꯠ ꯑꯗꯨꯝ ꯂꯩꯕ ꯆꯠꯂꯤ꯫
Nangdi doctor tamibani na adum laikhrabani na kuiramani ne maga thengnadaba pulammaroi ne wahaido hairamlaga Robert amuk khangnok nokthore aduna hanwai nangna makoi tan tanabado mani sita nek tatkhei yakhidaba mayamdo nangmu nungsi noktum nokningi oiba Ningthem haifet mamito pairak Robert ta yeng nangamako tanjasida nanghoregi type ado nangmi nungsi matamdo punsida khwaidagi nungaiba mikop kawba ngamlaroida mikop sing nasina hongnana mabu thengnadana unhariba mikop sidadi matamda yamna miss tawre ado amta changminaruse nangmagi number amta lawbiyo ko nan khaina jaganabududa mana yam sawbani nahanwai kraso hojikti ai kemda tawdraban ma kemda sawoiba as nang shideba law na tawdu yangba ngamdre ai haibirake ado horna mu yaraktradi ai khangdeko yarakani mi nangna haida dum haibin hainabiyo aina sum kai haina habado khangda dawbani ai kain dawni ani do ngangna changminare Robert na hana kawrakpani Lanchen mamaido phat lei thoraklaga Robert aima ningthem nang seuraina nang diu khidaba kuire ningthem ikairap tawna momon tawraga nang su kuire khidaba angari bunatro Lanchen me kesu koida dong aduma khumle nangairi law phama koina wari sase sumle play basi wasileba Robert su tanja yenglaga wari dhodore Lanchen be akoi matawse hana gidana traban Doctor oikibadagi satin lemgrabani Lanchen be son ofet tawraga ses doctor gi mamana bini ne de khoise Lanchen be gi haujiksu ikoi jadaba mo icham jaba mo aduda ningthem di makhoina sanaribu warido mana chungna tasilude thamoina ningai tawraklabada lam helaklaba thamoigi mihulado so lakna phana ngamlaktre ihaurakliba thamoigi ihulladuga loinana mitlu ani sigi mitpham hongda oiriba leirang mahaktabu yengli thamoi huran mangamba nokliba Minok adobo thamoi leita jahanda lona huran ni yengba mityeng aduga loinana yengli wakhalgi kalpana na sagatlaga mitmangda leplaribi lairembi amagumle maphamdadi phajai asuki matek phajai Kantharabu mikopta amksma pukningda chungnadabadi ngamde Lanchen bisibo magi hanaga ai pamdabado adum taramgaido jalo as aina mabu khadingi hek thamoise so bar pangthakise kamai tawnu sinda magi Minokshina marolama khaithomnane hek phajabaga as ahumlak pangthairo ai tawre ngawre desiri ngawre amuki magi khungengda longken kele siri ush adu luridi magi maithong ai doctor oire kaina ko hong numi am tudeni sumagi mongsida ai pamam do mandred yade magi wa khungangse ai pamai mom te yaude oine momoy jarsano magi number phawbadi adu muksilake ningthem haifet khoningna Roberta thille mami to pairap yenglaga machine tablap haire sum koi to ngang leyu logudaba number hana phapalo kidoge Robert magi maungdoda nokdaba sungamde matanda kana khanghanda khanoka munok thore kaina nangna natomta munok tana toidaba hera kemna teda sum wari amning singak paduini kaina Lanchen nangi contact number do amta piram hoi hairake Robert sahuran mokokta napi pa ematagom direct kada makhairaglam aingona nati edu akoi doctor sida number hairake aise nang tadro Hanaka khara ikaiduna leibaga Robert ki moong matawaduda punghat pa haibadu oire is yamle mameko doctor oikibaira kaino sipunga saidagi wahalang samta ngangde wari sabase yaude kaidawrage ningthem kari haina khumgadabana haibanu khangde magi wahi aduda latli kai khangdagi noksinaraga leiri kim dawdada sum tarini nei wari sanabado sum tarini adubu Lanchen bigi phagi ontoktuna khumlakpa moong matawaduda ningthem hanjin maphamdadi magi nungshibada maithiraba misaktudi oiroi khangi ahingda naitom thokbi tharjani maphamdadi phanam pamlagasu nungsijaragasu khoida jaruragasu magi oiba phangloidaba nungsibani magi tharjani nungaita thamoida sole aisu khangi Lanchen nangi thamoida aigi nungsibagi mami
ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯇꯥꯗꯦ ꯅꯍꯥꯛꯅꯁꯨ ꯄꯤꯔꯣꯏ ꯍꯥꯏꯕ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯑꯩ ꯉꯝꯗꯦ ꯅꯪꯕꯨ ꯈꯜꯂꯣꯏ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯗꯦ ꯅꯪꯅ ꯑꯩꯕꯨ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯄꯥꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯨꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯗꯦ ꯅꯪꯒꯤ ꯋꯥꯈꯜ ꯈꯟꯖꯔꯨꯕ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯑꯩꯅ ꯂꯥꯟꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯍꯤꯡ ꯑꯃꯗ ꯑꯣꯏꯈꯤꯕ ꯃꯪꯂꯥꯟꯒꯨꯝꯕꯒꯤ ꯋꯥꯔꯤꯅꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯃꯪꯂꯥꯟ ꯇꯥꯏꯕꯪ ꯃꯪꯐꯥꯡꯅꯔꯣꯏꯗꯕ ꯃꯪꯂꯥꯟꯅꯤ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤ ꯅꯐꯝꯗ ꯉꯥꯎꯁꯤꯟꯅꯕ ꯑꯃꯒꯨꯝ ꯎꯈꯤꯕ ꯂꯦꯝꯖꯗꯕ ꯑꯃꯒꯨꯝ ꯎꯈꯤꯕ ꯃꯑꯣꯡ ꯃꯇꯧꯗꯣ ꯄꯨꯝꯅꯃꯛ ꯅꯪꯕꯨ ꯅꯨꯡꯁꯤꯖꯔꯨꯕꯒꯤ ꯑꯩ ꯅꯪꯕꯨꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯈꯤꯕꯅꯤ ꯅꯪꯅ ꯈꯪꯕꯤꯈꯤꯗꯕꯅꯤ ꯂꯟꯆꯦꯟꯕꯤ ꯅꯝꯕꯔꯗꯣ ꯄꯤꯔꯝꯂꯒ ꯅꯣꯏ ꯉꯥꯛꯇꯪ ꯐꯝꯍꯧꯈꯣꯀꯣ ꯑꯩꯗꯤ ꯊꯦꯡꯕ ꯌꯥꯔꯣꯏ ꯍꯜꯂꯝꯃꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯎꯅꯔꯝꯂꯕ ꯃꯇꯨꯡ ꯊꯣꯛꯂꯛꯄꯅꯤ ꯆꯪꯈꯣꯟꯕꯁꯨ ꯒꯦꯠꯇ ꯉꯥꯏꯔꯒ ꯂꯩꯔꯝꯃꯤ ꯂꯟꯆꯦꯟꯕ ꯊꯣꯛꯂꯛꯄ ꯍꯦꯛ ꯎꯕꯒ ꯈꯔ ꯋꯥꯔꯧꯔꯞ ꯇꯧꯕ ꯋꯥꯉꯥꯡꯗ ꯍꯥꯏꯔꯛꯄꯅꯤ ꯀꯅꯥ ꯀꯅꯥꯅꯣ ꯃꯤ ꯃꯆꯥꯗꯤ ꯁꯪ ꯌꯥꯝ ꯆꯥꯎꯏꯗ ꯈꯣꯏ ꯑꯃꯒ ꯂꯦꯞꯄꯤꯒꯁꯤ ꯎꯗꯈꯩ ꯅꯣꯛ ꯅꯣꯛꯇꯅ ꯆꯪꯈꯤꯅꯦ ꯑꯦ ꯏꯃꯥꯟꯅꯕꯅꯤ ꯍꯦ ꯊꯥꯏꯅꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯜꯂꯝꯕ ꯉꯥꯛꯇꯅꯤ ꯑꯗꯣ ꯅꯣꯏ ꯌꯨꯝꯅ ꯀꯗꯥꯏꯋꯥꯏꯗꯩꯅꯣ ꯁꯋꯥꯏꯁꯦ ꯌꯥꯝ ꯅꯛꯑꯦ ꯍꯥꯏꯗꯥꯏꯅꯦ ꯑꯩꯉꯣꯟꯗꯗꯤ ꯀꯣꯜ ꯇꯧꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯁꯣꯝꯒꯤ ꯑꯣꯄꯣꯖꯤꯠ ꯂꯩꯔꯛꯁꯤꯗꯒꯤ ꯈꯤꯇꯪ ꯆꯪꯗꯣꯏꯅꯤ ꯑꯣ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯊꯦꯡꯕ ꯌꯥꯗ꯭ꯔꯦ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯊꯦꯡꯉꯦꯕ ꯐꯖꯅ ꯆꯠꯂꯣ ꯌꯨꯝ ꯌꯧꯅꯕꯗꯤ ꯆꯠꯂꯨꯀꯣ ꯂꯟꯆꯦꯟꯕꯤꯁꯨ ꯀꯅꯥ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯈꯖꯤꯛ ꯌꯦꯡꯂꯛ ꯊꯧꯈꯤ ꯆꯪꯈꯣꯟꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯈꯔ ꯋꯥꯔꯧꯖꯔꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯉꯁꯥꯏꯗꯒꯤ ꯉꯥꯏꯈꯤ ꯉꯥꯏꯔꯒ ꯑꯗꯨꯒ ꯆꯠꯂꯒꯦꯇꯪ ꯍꯥꯏꯔꯝꯃꯒ ꯄ꯭ꯔꯣꯕꯣꯠ ꯆꯠꯈꯤ ꯑꯩꯅ ꯍꯥꯏꯗꯤ ꯈꯤꯇꯪꯗ ꯑꯣꯏꯔꯁꯨ ꯂꯩꯊꯣꯛꯑꯒ ꯌꯦꯡꯉꯨꯗꯅ ꯈꯔꯗꯤ ꯀꯥꯛꯇꯤ ꯀꯥꯛꯄꯖꯥꯠꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯣꯀꯦꯠ ꯑꯗꯨꯗ ꯍꯨꯝꯂꯒ ꯇꯞꯅ ꯇꯞꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯗꯨꯗ ꯆꯪꯂꯛꯄꯅꯤ ꯁꯨꯝ ꯂꯥꯛꯅ ꯂꯥꯛꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯂꯟꯆꯦꯟꯕꯤꯁꯦ ꯃꯔꯨꯞ ꯑꯣꯏꯖꯔꯕꯁꯨ ꯃꯉꯣꯟꯗ ꯀꯩꯒꯤꯅꯣ ꯑꯩꯅ ꯀꯩꯅꯣꯝꯃ ꯈꯟꯕꯗꯧꯅ ꯇꯧꯔꯤꯁꯦ ꯑꯗꯣ ꯃꯥꯗꯤ ꯃꯥꯏ ꯋꯥꯕꯗꯨꯗ ꯑꯩꯒꯤ ꯋꯥꯈꯜꯒ ꯀꯩꯝꯇ ꯈꯟꯕꯤꯔꯝꯃꯣꯏꯗ ꯃꯥꯅ ꯑꯩꯁꯦ ꯀꯩ ꯍꯥꯏꯅ ꯈꯜꯂꯝꯒꯅꯤ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯆꯝꯅꯗꯕ ꯈꯜꯂꯝꯒꯗ꯭ꯔꯥ ꯑꯩ ꯏꯊꯟꯇ ꯈꯟꯕ ꯑꯣꯏꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦꯗ ꯃꯥꯅꯗꯤ ꯀꯩꯝꯇ ꯐꯥꯎꯔꯝꯃꯣꯏꯗ꯭ꯔꯅꯤ ꯅꯠꯇꯦ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤ ꯃꯌꯥꯝꯁꯤꯕꯣ ꯑꯩꯇꯪꯒꯤ ꯍꯦꯟꯖꯤꯟꯕ ꯋꯥꯈꯜꯅꯤ ꯑꯩ ꯀꯩꯝꯇ ꯈꯟꯗꯦ ꯑꯣꯏꯕꯁꯨ ꯌꯥꯔꯣꯏꯗꯕꯁꯤꯗ ꯑꯩꯅ ꯈꯜꯂꯤ ꯃꯌꯥꯝꯁꯦ ꯆꯨꯝꯒꯗ꯭ꯔꯥꯅꯤ ꯏꯁꯥ ꯏꯊꯟꯇ ꯀꯣꯛ ꯁꯥꯒꯠꯅꯕ ꯂꯟꯆꯦꯟꯕꯤꯁꯨ ꯒꯥꯔꯤꯗꯣ ꯀꯟꯅ ꯊꯧꯔꯛꯄꯗꯒꯤ ꯈꯤꯇꯪ ꯇꯞꯊꯔꯛꯂꯒ ꯊꯧꯔꯛꯏ ꯂꯝꯕꯤꯗꯨꯗ ꯒꯥꯔꯤꯗꯣ ꯊꯧ ꯊꯧꯅ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤ ꯉꯁꯤ ꯐꯥꯎꯕ ꯑꯩ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯇꯤꯟꯅꯩ ꯃꯌꯥꯝ ꯂꯣꯏꯅꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯆꯪꯈꯣꯟꯕꯗꯤ ꯀꯩꯁꯨ ꯌꯥꯝ ꯀꯨꯏꯅ ꯄꯨꯟꯕꯁꯨ ꯅꯠꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯉꯣꯟꯗꯅ ꯍꯦꯟꯅ ꯑꯩꯅ ꯃꯌꯥꯝꯗ ꯈꯟꯗꯕ ꯃꯑꯣꯡꯗ ꯈꯤꯇꯪ ꯏꯃꯣꯁꯅꯦꯜ ꯀꯅꯦꯛꯁꯟ ꯑꯃ ꯂꯩꯅꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯤꯁꯦ ꯁꯤ ꯀꯩꯒꯤꯅꯣ ꯃꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯁꯦ ꯌꯥꯝꯅ ꯈꯪꯗꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯨꯒ ꯍꯦꯛ ꯆꯥꯅꯤ ꯅꯠꯇꯦ ꯂꯟꯆꯦꯟꯕꯤ ꯅꯪꯕꯨ ꯉꯥꯎꯔꯕꯣ ꯀꯩꯅꯣ ꯑꯃꯨꯛ ꯀꯩꯅꯣꯕ ꯑꯩꯅ ꯍꯧꯖꯤꯛ ꯈꯜꯂꯤꯗꯨꯕꯣ ꯀꯩ ꯋꯥꯈꯜꯅꯣ ꯁꯤꯅꯤ ꯑꯁ ꯌꯥꯝ ꯍꯩꯅꯗꯦ ꯏꯇꯣꯝꯇ ꯇꯜꯂꯤ ꯑꯣꯏꯕ ꯃꯥꯗꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯁꯅꯥꯊꯣꯏꯒꯨꯝꯕ ꯃꯊꯟꯇ ꯑꯗꯨꯝꯅ ꯁꯣꯟꯖꯔꯒ ꯒꯥꯔꯤꯗꯣ ꯍꯥꯟꯅꯒꯤ ꯁ꯭ꯄꯤꯠꯇ ꯑꯃꯨꯛ ꯊꯧꯔꯛꯂꯝꯃꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯔꯤꯃꯥꯅ ꯕꯦꯝꯃ ꯀꯔꯤꯅꯣꯅꯦ ꯁꯨꯛ ꯊꯦꯡꯂꯛꯏꯁꯤꯕꯣ ꯁꯨꯃꯥꯏꯅ ꯊꯦꯡꯅ ꯍꯜꯂꯛꯑꯣꯁꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯒꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯅꯪ ꯅꯨꯄꯤꯅꯤꯅꯦ ꯍꯦꯛ ꯈꯤꯇꯪ ꯇꯧꯕꯒ ꯉꯥꯡꯅꯕꯤꯒꯦ ꯅꯣꯛꯅꯕꯤꯒꯦ ꯆꯨꯝꯊꯕꯤꯒꯦꯇ ꯇꯧꯔꯒ ꯂꯩꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯀꯣ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯁꯦ ꯏꯃꯥꯗꯤ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯀꯥꯏꯅ ꯀꯨꯁꯤꯔꯥꯁꯤ ꯀꯨꯆꯠ ꯆꯠꯄꯗꯣ ꯏꯃꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦ ꯐꯅ ꯉꯥꯡꯒꯜꯂꯕꯁꯨ ꯃꯆꯥꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯖꯕꯅꯤ ꯍꯧꯗꯣꯡꯅ ꯃꯆꯥ ꯅꯨꯡꯁꯤꯃꯟꯗꯅ ꯃꯆꯥ ꯆꯥꯊꯣꯛꯑꯦ ꯑꯗꯨꯅꯤ ꯄꯨꯡꯁꯤꯡꯒ ꯆꯦꯟꯅꯅ ꯆꯠꯄꯒ ꯌꯥꯕ ꯅꯠꯇꯦ ꯔꯤꯃꯥ ꯉꯥꯡꯕꯒ ꯏꯁꯧ ꯇꯧꯕꯒ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯄꯒꯤ ꯂꯟꯆꯦꯟꯕꯤꯗ ꯉꯥꯡꯂꯝꯃꯤ ꯂꯟꯆꯦꯟꯕꯤ ꯃꯐꯤꯗꯣ ꯍꯣꯡꯗꯣꯛꯅ ꯏꯃꯥ ꯊꯥꯏꯅꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯗꯨꯗ ꯐꯠ ꯍꯜꯂꯛꯄ ꯌꯥꯗ ꯇꯧꯔꯤꯅꯤ ꯀꯨꯏꯅꯒ ꯄꯨꯜꯂꯨꯗ꯭ꯔꯕꯅꯤꯅ ꯋꯥꯔꯤ ꯑꯃ ꯇꯧꯔꯤꯉꯩꯗꯅꯦ ꯍꯦꯛꯇ ꯊꯦꯡꯗꯣꯛꯈꯤ ꯑꯩꯁꯦ ꯐꯥꯎꯕꯗ ꯌꯥꯅꯕ ꯆꯦꯜꯂꯛꯏꯅꯤ ꯐꯠ ꯂꯩꯊꯣꯛꯑꯒ ꯃꯃꯥꯒꯤ ꯍꯧꯅꯕꯤ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯒ ꯇꯥꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯏ ꯍꯥꯏꯅ ꯁꯥꯎꯗꯅ ꯄꯉꯥꯡꯗ ꯉꯥꯡꯂꯤ ꯑꯁ ꯍꯣꯏ ꯃꯤꯃꯥ ꯑꯩ ꯍꯌꯦꯡꯈꯩ ꯊꯦꯡꯉꯔꯣꯏꯕ ꯌꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯑꯩ ꯋꯥꯕꯒ ꯑꯩꯈꯣꯏ ꯃꯥꯅ ꯃꯔꯣꯜ ꯑꯃ ꯑꯗꯨꯝ ꯉꯥꯡꯂꯤ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯕ ꯉꯁꯤ ꯑꯩ ꯐꯖꯅ ꯍꯥꯏꯔꯤꯗꯅ
ngarang nahan ahingbada chathoklubaduga Lanjanbi masado inung nungaite haidana haugattabi lay. Adubu mamit ado mathakta yengkhatlaga charangnana khallaga layrami. Kaino ngasai nungalamdaigi mangdubu adu kyamna nungaitaba mangdudi punsida amuk fawba mangdri. Kaino punsisiba sum nungaithokpasi fawba penthokpa ngamdribra. Asuk khanba chainasibu karigi pibiramlibana. Adubu mahaki thamoida yeklaga thamkhraba saktam adudabudi sonjaraga layri. Nang layramlabadi aina kai tomda chatli mayamse punna punna chaminaramgadawbani. Aina kiyabagado nangdi yam pamjabani. Nang layramlagadi yam phajai kaina haibiramgadawbani. Adubu haujikti madugi kari kanabano. Miyamgi khumpham khangdraba pakhumgi wahangtana yam halaga karigi sumna layhanbiramlibana. Asumna haukhre. Lanjanbi amadi changkhonba makhoi ani nomata wari sadaba numit yaude. Punsigi awa nungaigi wari khudingmakta saruk yaminaba marup mapang haibadu oire. Lanjanbi su wari sana magi tumlamdaigi chaba gulidu chari. Guli chakrabanina tumagi hairanine. Itomta amo umungdana lehuduni dawise. Si chadradi aidi kamain tumdeba. Guli galoina thadukadawunu basidaidia. Akhoi ni tinarabunina. Kaino nunga kam toidubu kaina habnida. Kem khanganasi nungaitabaka loina manghaladabani sidaidi. Nungai bori saraga adum layradawni. Ahingdu masu hauke. Chongkhon baso magi cousin sister Linthoi Ngambibo airport ta lawba chatnabagi thoglai. Airport tagi Linthoi Ngambi amadi laisi punna thokminarakpodu urubada is kaino laisi sidi hanadagi hauna kharaga phajabaga hujikni hena amka phaja lairame ha. Laisi Chongkhon bana thaina yamna nungsijarakhiba misakamani. Adubu mathauna chinnabadagi makhoi ani lapthoknakhibani. Matam kuirabagi tungsida amuk nau haunana unabasidadi thamoida nungsikhiba kaubanina laisida pungau hek ngaurame. Chongkhonba momon tauna yam nungaina halai. Masu warido Lanjanbida tamge haiduna call tawrakpani. Adubu Lanjanbidi somda onthokpada sa mataba haibaduni. Sana thoina manau nupagi hangchit thakigadabu paisagi sana khara kaithokpiyo haiduna pirakpa sana adusu thiba phangde. Aduga marukki paisa so pikhatnaraktabadagi kanna matha sabana Chongkhonbana hara tamlakpa wari ado ma kaisuk changlamde. Oiriba condition aduna as angangi paisa dudi thadaba yare ai sana thoida hairena khalo mana mukhena ababa haibadu irani laita tawjaribaduda aidi marup sa paisa phugatpagi sel mayam se kamain tawni kaida san aina hanak tarisiba. Lanjanbi makokta mukhata haplaga table duda nga tharaga tumin phamli. Chongkhonbana somda message pangthada thajile. Lanjanbe paisa thina nungai ngasiri aina nangwanda nangma wari tawba aina yam pamjake haba nupido ngasi thogle. Aigi nang nupi lau chappada ngasai unare. As ika aidana khangde sathi ngawre busiri. Chongkhonba message reply ado halak mantrabadudade warida mangwanda tamningmanbagi charangnabaga harawmanbaga mana kaiguma amata reply kemda tawraktabaduda call oina tawsile. Lanjanbe kaino nang message sumda halakte aigi nungai pawsida nang harawu yawredro. Nangaigi matengka umta pangdaba yawreko. Pangi wahaidu khak hairamlaga phone do fat thamki. Phone kakhini koino mai mongsibo aina laisigi wapalaga mana nungaitabum toisa kaigan. Chongkhonba laisibu uningmanbage masado laitabai ngamlamde. Mabu jarabadi khanna laisi hoigi manakta laiba mamanaba singadunaba charki. Somda Lanjanbi magi awabadu khangba ngamlaktrabada Chongkhonbada call tawraga kanna kaplay. Kadorgi Lanjanbe Lanjanbina wari singdu tamle adubu Chongkhonbadi nakana mamanaba sing unbagi mayamama langbaga mana liribado kisu kanadaba haibadu oire. Lanjanbi waridu lepaga nang kaida lairino. Lanjanbi aidu laisi oi manakta lairi yamsu langi aim yorabo intawragena. Chongkhonbana mamanaba singa punba khaki wanata nahan makhaiga manadaba mataw ama tawbagom Lanjanbida su phawrami. Wahaidu hairamlaga Chongkhonba call do thamki.
ꯂꯟꯆꯦꯟꯕꯤꯗꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇꯨꯗ ꯉꯁꯤ ꯆꯪꯈꯣꯟꯕꯒꯤ ꯏꯈꯪ ꯈꯪꯍꯧꯗ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯎꯠꯂꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯊꯃꯣꯏꯗ ꯆꯩꯅꯥ ꯑꯃ ꯍꯥꯞꯂꯛꯂꯔꯦ꯫ ꯃꯤꯀꯨꯞꯇꯨꯗ ꯀꯅꯥꯗꯁꯨ ꯋꯥꯀꯠꯐꯝ ꯂꯩꯇ, ꯍꯔꯥꯎꯐꯝꯁꯨ ꯂꯩꯇ, ꯑꯋꯥꯕꯗꯨ ꯃꯗꯨꯝ ꯈꯪꯖꯈꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤꯗꯤ ꯅꯣꯡꯉꯥꯜꯂꯒ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯆꯪꯈꯣꯟꯕꯗ ꯀꯣꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯀꯣꯜꯗꯨ ꯄꯥꯏꯔꯛꯂꯝꯗꯦ꯫ ꯃꯥꯁꯨ ꯉꯔꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨꯒꯤ ꯇꯨꯝꯂꯤ, ꯇꯨꯝꯕ ꯍꯧꯒꯠꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤꯒꯤ ꯃꯐꯝꯗꯗꯤ ꯍꯦꯟꯅ ꯋꯥꯔꯧꯕꯒꯨꯝ ꯐꯥꯎꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯣꯜꯒꯁꯦ ꯅꯣꯡꯃꯇ ꯐꯥꯔꯁ ꯔꯤꯡꯗ ꯄꯥꯏꯗꯕ ꯃꯤ ꯅꯠꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯁꯤ ꯃꯥꯅ ꯑꯁꯨꯝꯅ ꯑꯋꯥꯐꯝꯗ ꯇꯥꯔꯕ ꯃꯇꯝ, ꯈꯝ ꯊꯦꯡꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯗꯨ ꯈꯟꯕꯤꯔꯒ ꯂꯥꯛꯄ ꯃꯍꯥꯛꯅ ꯉꯁꯤ ꯀꯩꯝꯇ ꯈꯪꯁꯤꯟꯅꯗꯕ ꯑꯃꯒꯨꯝ, ꯈꯟꯗꯕ ꯑꯃꯒꯨꯝ ꯂꯩꯊꯣꯛꯇꯨꯅ ꯎꯠꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯔꯨꯞ ꯑꯃꯒꯤ ꯁꯛꯇꯝꯂ? ꯑꯋꯥꯕ ꯇꯥꯔꯕꯗꯤ ꯃꯔꯨꯞ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅ ꯂꯩꯁꯤꯒ ꯇꯁꯦꯡꯅ ꯀꯣꯏꯅꯈ꯭ꯔꯕꯗꯤ ꯑꯩ ꯑꯃꯒꯤ ꯚꯦꯜꯌꯨꯕꯨ ꯃꯥꯒꯤ ꯃꯐꯝꯗ ꯂꯩꯈꯤꯒꯗ꯭ꯔꯅꯤ? ꯃꯥꯗꯤ ꯍꯣꯡꯈꯤꯅꯤ, ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯥꯟꯅꯒꯨꯝꯅ ꯑꯋꯥꯕ ꯀꯌꯥ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯀꯌꯥ ꯂꯣꯟꯈꯠꯅꯔꯛꯀꯅꯤ꯫ ꯆꯩꯅꯥ ꯀꯌꯥꯁꯤꯡ ꯑꯗꯨꯒ ꯑꯩ ꯈꯛꯀꯤ ꯑꯣꯏꯕ ꯁꯪꯁꯥꯔꯗꯨꯗ ꯂꯩꯍꯧꯒꯅꯤꯀꯣ꯫ ꯁꯅꯥꯊꯣꯏꯗꯤ ꯃꯥꯒꯤ ꯊꯕꯛꯅ ꯌꯥꯗꯕꯒꯤ ꯃꯥꯗꯤ ꯇꯁꯦꯡꯅ ꯁꯪꯖꯗꯕꯅꯤ꯫ ꯇꯨꯝꯕ ꯐꯥꯎꯕ ꯑꯩꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯕꯨ ꯏꯁꯥ ꯈꯛꯀꯤ ꯑꯣꯏꯖꯕ ꯊꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗ꯭ꯔꯥ? ꯑꯩ ꯍꯧꯖꯤꯛ ꯀꯅꯥꯗ ꯍꯥꯏꯒꯅꯤ? ꯀꯅꯥꯗ ꯇꯝꯒꯅꯤ? ꯑꯋꯥꯕ ꯑꯃꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯃꯨꯛ ꯍꯥꯞꯄꯗꯨ ꯑꯣꯏꯗꯧꯔꯦꯀꯣ ꯉꯁꯤꯗꯤ꯫ ꯆꯪꯈꯣꯟꯕ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯜ ꯕꯦꯛ ꯇꯧꯔꯛꯂꯒ, ꯂꯟꯆꯦꯟꯕꯤ, ꯑꯩ ꯂꯩꯁꯦ ꯃꯅꯥꯛꯇ ꯏꯃꯥꯟꯅꯕ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ, ꯃꯣꯏ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯂꯨꯏ꯫ ꯏꯃꯥꯟꯅꯕꯒ ꯃꯔꯥꯡ ꯇꯧꯕꯗ ꯅꯪꯒꯤ ꯀꯣꯜ ꯄꯥꯏꯔꯛꯄ ꯍꯧꯗ꯭ꯔꯦ꯫ ꯍꯥꯟꯅ ꯎꯠꯂꯝꯕ ꯃꯇꯧꯒꯨꯝ ꯃꯥꯒꯤꯗꯃꯛ ꯈꯟꯕꯤꯔꯒ ꯂꯥꯛꯈꯤꯕ, ꯋꯥꯖꯗꯨꯅꯇ ꯂꯥꯛꯈꯤꯕ ꯃꯇꯧ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯑꯋꯥꯕ ꯑꯗꯨ ꯃꯍꯧꯁꯥ ꯊꯝꯖꯤꯟꯕꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯀꯩꯁꯨ ꯈꯪꯗ꯭ꯔꯕ ꯑꯃꯒꯨꯝꯅ ꯎꯠꯂꯛꯂꯤꯕ, ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯨꯃꯤꯟ ꯄꯟꯊꯕ ꯇꯧꯗ ꯄꯤꯔꯥꯡ ꯑꯗꯨꯁꯨ ꯁꯤꯟꯊꯔꯛꯏ꯫ ꯊꯃꯣꯏꯗꯨꯗ ꯐꯥꯊꯕ ꯉꯝꯂꯛꯇ꯭ꯔꯕꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯄꯁꯨ ꯉꯝꯖꯗ ꯃꯆꯤꯟꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯀꯟꯅ ꯃꯦꯟꯁꯤꯟꯖꯔꯒ ꯇꯨꯃꯤꯟ ꯀꯞꯂꯤ꯫ ꯄꯨꯕ ꯉꯝꯗ꯭ꯔꯕꯗ ꯑꯋꯥꯕ ꯆꯩꯅꯥꯗꯨ ꯂꯟꯆꯦꯟꯕꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯃꯈꯨꯠ ꯑꯗꯨꯅ ꯇꯦꯕꯜꯗꯒꯤ ꯒꯨꯂꯤ ꯑꯗꯨꯕꯨ ꯍꯣꯕꯦ ꯊꯤꯔꯒ ꯌꯥꯝ ꯊꯨꯅ ꯆꯥꯁꯤꯟꯅꯕ ꯍꯥꯏꯅ ꯇꯧꯏ꯫ ꯒꯨꯂꯤꯗꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯒꯨꯂꯤ ꯑꯗꯨꯁꯨ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯂꯒ ꯇꯥꯈꯤ꯫ ꯑꯃꯨꯛ ꯂꯧꯊꯣꯛꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯇꯥꯈꯤꯕ ꯒꯨꯂꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯒꯨꯂꯤ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯃꯈꯥꯗ ꯀꯨꯟꯊꯔꯛꯂꯒ ꯌꯥꯝ ꯄꯥꯈꯠꯅ ꯒꯨꯂꯤ ꯑꯗꯨ ꯁꯣꯔ ꯊꯕꯦꯠ ꯍꯣꯜꯂꯒ ꯊꯤꯖꯔꯦ꯫ ꯒꯨꯂꯤ, ꯑꯩꯒꯤ ꯒꯨꯂꯤ! ꯈꯝ ꯊꯦꯡꯅ ꯆꯣꯛꯊꯔꯕ ꯊꯋꯥꯏ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯒꯨꯂꯤ ꯑꯗꯨꯇꯕꯨ ꯑꯉꯥꯎꯕꯤꯒꯤ ꯃꯁꯛ ꯑꯃꯒꯨꯝꯅ ꯋꯥꯅ ꯊꯤꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯨꯂꯤ ꯑꯗꯨꯁꯨ ꯊꯤꯕ ꯈꯪꯂꯝꯗꯦ꯫ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯅꯤꯛꯂꯦ꯫ ꯍꯣꯜꯂꯤꯕ ꯁꯣꯔꯗꯨ ꯐꯥꯎꯕ ꯍꯣꯟꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯁꯣꯔ ꯍꯣꯟꯕ ꯋꯥꯃꯜꯂꯛꯄꯗꯒꯤ ꯃꯁꯥꯗꯨ ꯇꯦꯕꯜ ꯃꯈꯣꯡ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯉꯥꯊꯔꯒ ꯂꯩꯔꯤ꯫ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯈꯤꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯌꯥꯝ ꯋꯥꯅ ꯃꯈꯨꯠꯇꯨꯅ ꯂꯥꯝꯅꯕ ꯍꯣꯠꯅꯩ꯫ ꯇꯞꯅ ꯒ꯭ꯂꯥꯁꯇꯨ ꯂꯥꯝꯂꯛꯂꯒ ꯌꯥꯎꯝ ꯑꯃ ꯆꯤꯡꯂꯒ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯂꯟꯆꯦꯟꯕꯤ ꯐꯠ ꯍꯧꯒꯠꯂꯒ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯗꯥꯏꯔꯤꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯏꯅꯕ ꯇꯧꯏ꯫ ꯃꯥꯒꯤ ꯀꯂꯝꯗꯨ ꯑꯃꯨꯛ ꯂꯣꯏꯊꯣꯛꯈꯤꯔꯝꯃꯤ꯫ ꯂꯟꯆꯦꯟꯕꯤ ꯄꯦꯟꯗꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯀꯂꯝ ꯑꯗꯨ ꯂꯥꯛꯇꯅ ꯂꯪꯊꯣꯔꯛꯂꯒ ꯃꯁꯝ ꯑꯗꯨꯁꯨ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯃꯥꯏꯗ ꯃꯈꯨꯔꯨ ꯑꯅꯤꯗꯨ ꯀꯨꯟꯊꯔꯛꯂꯒ ꯍꯤꯛꯅ ꯀꯞꯂꯤ꯫ ꯐꯣꯟꯗꯨꯁꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯕꯗꯒꯤ ꯑꯣꯐꯁꯨ ꯇꯥꯈ꯭ꯔꯕꯅꯤ꯫ ꯑꯁꯣꯝꯗ ꯆꯪꯈꯣꯟꯕꯅ ꯀꯣꯜꯗꯨ ꯍꯟꯖꯤꯟ ꯇꯧꯏ, ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤ ꯐꯣꯟꯗꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯣꯐꯀ ꯊꯝꯖꯤꯟꯈꯤꯅꯤ ꯃꯁꯤ ꯅꯨꯄꯤꯁꯦ꯫ ꯂꯟꯆꯦꯟꯕꯤ, ꯅꯪꯅ ꯑꯩꯕꯨꯗꯤ ꯋꯥꯔꯧꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯏ꯫ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏꯗ ꯁꯔꯨꯛ ꯌꯥꯕ ꯉꯝꯗ꯭ꯔꯦ ꯁꯣꯝꯗ ꯂꯩꯁꯤꯒꯤ ꯌꯥꯅꯕ ꯆꯠꯄꯗ꯫ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯄꯨꯛꯅꯤꯡꯁꯨ ꯈꯝ ꯊꯦꯡꯅ ꯁꯣꯟꯊꯈ꯭ꯔꯕꯗ ꯍꯛꯆꯥꯡ ꯀꯌꯥꯠꯁꯤꯡꯁꯨ ꯂꯣꯏꯅ ꯁꯤꯗꯕꯒꯨꯝ ꯍꯤꯡꯂꯤ꯫ ꯁꯣꯔ ꯍꯣꯜꯂꯤ ꯍꯥꯏꯕꯈꯛꯅꯤ꯫ ꯃꯁꯥꯗꯨꯗꯤ ꯑꯁꯤꯕꯒꯨꯝꯂꯦ꯫ ꯌꯥꯝ ꯀꯟꯅ ꯉꯝꯗꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯟꯆꯦꯟꯕꯤ ꯑꯗꯨꯛ ꯍꯥꯛꯅ ꯊꯧꯅꯥ ꯂꯩꯇꯕꯤ ꯅꯨꯖꯥ ꯅꯠꯇꯦ꯫ ꯃꯁꯥꯗꯣ ꯍꯥꯟꯅ ꯐꯅꯅꯕ ꯀꯟꯈꯠꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯁꯣꯏꯕ ꯌꯥꯗꯕ ꯊꯕꯛ ꯑꯗꯨ ꯆꯦꯟ ꯆꯣꯡꯂꯒ ꯂꯩꯔꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯗꯨ ꯇꯞꯅ ꯁꯣꯜꯚ ꯇꯧꯕ ꯄꯨꯝꯂꯣꯏ ꯂꯣꯏꯁꯤꯟꯈꯤ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯀꯌꯥ ꯑꯗꯨ ꯅꯤꯡꯁꯤꯡꯖꯔꯒ ꯀꯥꯎꯕꯗꯤ ꯉꯝꯗ ꯂꯟꯆꯦꯟꯕꯤ ꯃꯄꯥꯜꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯑꯇꯤꯌꯥꯗ ꯊꯣꯛꯂꯤꯕ ꯊꯥꯕꯜ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯇꯞꯅ ꯁꯣꯜꯂꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ
ꯑꯃꯅ ꯑꯃꯗ ꯀꯅꯥꯅꯁꯨ ꯋꯥꯔꯧ ꯐꯗꯦ꯫ ꯂꯣꯏꯅꯔꯤꯉꯩ ꯇꯤꯟꯅꯔꯤꯉꯩ ꯍꯥꯏꯅꯈꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯁꯨ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯃꯃꯤ ꯁꯥꯝꯊꯈꯤꯒꯅꯤ꯫ ꯂꯦꯡꯗꯅ ꯂꯩꯍꯧꯒꯗꯧꯔꯤꯕ ꯍꯥꯏꯕꯕꯨ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯃꯤ ꯑꯁꯤꯈꯛꯅꯤ꯫ ꯏꯁꯥꯅ ꯏꯁꯥꯒꯤꯗꯃꯛ ꯑꯁꯨꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯆꯔꯤꯕꯁꯤꯗ ꯀꯅꯥꯒꯤ ꯃꯇꯦꯡꯅꯣ ꯅꯪꯅ ꯄꯥꯝꯂꯤꯕ? ꯀꯅꯥꯒꯤꯗꯃꯛꯇ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯪ ꯁꯤꯟꯊꯒꯗꯧꯔꯤꯕꯅꯣ?